ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯃꯧꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕꯤ ꯃꯅꯦꯝ, ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯥꯟꯇꯤꯔꯥꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗꯅꯤ, ꯈꯨꯜ ꯑꯁꯤꯗ ꯇꯣꯝꯕꯤ ꯀꯧꯕꯤ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯤꯡꯅ ꯇꯣꯝꯕ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯊꯧꯕ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯃꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ, ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯇꯣꯝꯕꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯂꯒ ꯆꯔꯥ ꯋꯥꯟꯗꯨꯅ ꯂꯩ꯫ ꯃꯆꯤꯟꯗꯁꯨ ꯀꯔꯤꯅꯣ ꯌꯥꯝꯅ ꯉꯥꯡꯂꯤ꯫ ꯁꯤꯡꯖꯨꯅꯦꯅꯅꯦ ꯃꯣꯔꯣꯛ ꯁꯥꯕ ꯋꯥꯠꯂꯤ, ꯃꯥꯒꯤ ꯇꯣꯝꯕꯤ ꯍꯥꯏꯁꯤꯅꯅꯦ ꯃꯣꯔꯣꯛ ꯁꯥꯍꯜꯂꯛꯎꯀꯣꯅ ꯍꯥꯏꯔꯒꯅꯦ ꯁꯤꯗꯤ ꯍꯥꯄꯛꯇꯕꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯦ꯫ ꯈꯤꯇ ꯍꯥꯎꯅ ꯃꯣꯔꯣꯛ ꯁꯥꯅ ꯆꯥꯒꯦ ꯇꯧꯕꯁꯦ ꯐꯪꯗꯦ꯫ ꯃꯁꯤꯒꯤ ꯁꯤꯡꯖꯨꯁꯤꯗꯤꯅꯦ ꯊꯃꯣꯏꯁꯦ ꯏꯄꯦꯟ ꯄꯦꯟꯗꯦꯗ ꯇꯧꯔꯤꯁꯦ꯫ ꯈꯣꯏꯗꯧ ꯑꯣꯏꯅ ꯁꯥꯎꯒꯠꯂꯛꯏꯗ꯫ ꯅꯨꯡꯁꯥꯅꯒ ꯁꯥꯕꯁꯤꯗ ꯃꯣꯔꯣꯛ ꯁꯥꯕ ꯆꯥꯅꯤꯡꯕꯅꯦꯕ ꯑꯩꯁꯦ꯫ ꯃꯆꯥꯅꯨꯄꯥ ꯊꯧꯕ ꯊꯣꯛꯂꯛꯇꯨꯅ, ꯅꯠꯇꯦ, ꯏꯃꯥꯒꯤꯗꯨꯕꯨ ꯆꯔꯥ ꯋꯥꯜꯂꯤꯔꯣ ꯅꯠꯇ꯭ꯔꯒ ꯏꯁꯧ ꯂꯥꯡꯉꯤꯔꯣ? ꯑꯣ, ꯑꯅꯤꯃꯛ ꯈꯪꯉꯕ, ꯑꯅꯤꯃꯛ꯫ ꯏꯁ, ꯏꯃꯥ ꯏꯕꯦꯝꯃ, ꯀꯩꯅꯣ ꯈꯪꯗꯦꯕ ꯏꯁꯧꯗꯤꯕ, ꯆꯥꯛ ꯆꯥꯕꯗ ꯏꯁꯧ ꯂꯥꯡꯕꯁꯦ ꯐꯠꯇꯦ ꯍꯥꯏꯕꯅꯤꯀꯣ ꯏꯃꯥ꯫ ꯑꯣ, ꯃꯥꯒꯤ ꯊꯔꯣ ꯍꯥꯏꯗꯨꯅ ꯁꯤꯡꯖꯨꯁꯦ ꯃꯣꯔꯣꯛ ꯁꯥꯍꯜꯂꯛꯇꯕ, ꯑꯗꯨꯒꯤꯅꯤ ꯏꯃꯥꯅ ꯁꯥꯎꯔꯤꯕꯁꯦ꯫ ꯏꯃꯥ, ꯑꯍꯜꯊꯪꯗ ꯃꯣꯔꯣꯛ ꯌꯥꯝ ꯆꯥꯒꯅꯨ, ꯐꯠꯇꯦꯀꯣ꯫ ꯑꯣ, ꯑꯩꯈꯣꯏ ꯑꯍꯟꯒ ꯑꯣꯏꯗꯦ, ꯅꯍꯥ ꯌꯥꯝ ꯑꯣꯏꯔꯤꯀꯣ꯫ ꯍꯣꯏꯕ, ꯑꯗꯣ ꯃꯣꯔꯣꯛ ꯌꯥꯝꯅ ꯆꯥꯒꯅꯨꯕ, ꯐꯠꯇꯦꯕ, ꯈꯪꯉꯕ? ꯀꯩꯁꯨ ꯇꯧꯔꯣꯏ, ꯏꯃꯥꯗꯤꯅꯦ ꯗꯤꯍꯦ ꯌꯥꯝꯅ ꯐꯔꯤ꯫ ꯏꯃꯥꯏ, ꯃꯆꯤꯟꯁꯤꯗꯤꯕ ꯉꯥꯡꯅꯕꯒ ꯉꯝꯖꯕ ꯅꯠꯇꯦꯗ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕ ꯇꯣꯝꯕ ꯊꯣꯛꯂꯛꯇꯨꯅ, ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯁꯤꯗ ꯑꯃꯨꯛ ꯆꯔꯥ ꯋꯥꯜꯂꯕꯣ? ꯑꯣ, ꯆꯥꯛ ꯂꯥꯝꯃꯦ, ꯑꯗꯨꯒꯤꯅꯤ꯫ ꯆꯥꯁꯨ ꯆꯥꯈ꯭ꯔꯦꯍꯦ ꯏꯕꯦꯝꯃ ꯅꯪꯁꯦ꯫ ꯆꯥꯔꯒ ꯀꯩꯗꯧꯔꯒꯦ? ꯃꯤꯗꯤ ꯑꯍꯜ ꯑꯣꯏꯔꯒ ꯆꯥꯕ ꯍꯜꯂꯦ ꯍꯥꯏ꯫ ꯅꯪꯒꯤꯅ ꯑꯍꯜ ꯑꯣꯏꯔꯒ ꯆꯥꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯅꯪ ꯑꯃ ꯑꯣꯟꯅ ꯇꯩꯅꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯃꯌꯥꯝꯒ꯫ ꯑꯣ, ꯆꯥꯅꯤꯡꯗꯅ ꯆꯥꯔꯤꯕ, ꯀꯜꯂꯛꯄ꯭ꯔꯣ ꯃꯈꯣꯏ ꯄꯥꯕꯕꯣ? ꯑꯣ, ꯀꯜꯂꯛꯆꯗꯦ ꯑꯩꯈꯣꯏꯗꯤꯅꯦ ꯅꯪꯗꯧꯅ ꯌꯥꯝꯅ ꯆꯥꯕꯁꯨ ꯉꯝꯖꯗꯦꯀꯣ꯫ ꯑꯗꯨꯗꯅꯦ ꯑꯩꯅ ꯀꯜꯂꯛꯄ꯭ꯔꯥ ꯍꯥꯏꯁꯦ, ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯆꯥꯕ ꯉꯝꯕꯅꯤꯅ꯫ ꯃꯆꯥꯅꯨꯄꯥ ꯊꯧꯕꯅ, ꯈꯟꯅꯧ, ꯑꯩ ꯇꯥꯒꯦ, ꯈꯟꯅꯧ꯫ ꯍꯩ, ꯌꯥꯝꯅ ꯆꯥꯕꯁꯦ ꯑꯐꯕ ꯅꯠꯇꯦ꯫ ꯀꯅꯥꯅ ꯍꯥꯏꯅꯣ? ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯍꯧꯖꯤꯛ ꯃꯇꯝ ꯆꯥꯗꯅ ꯆꯔꯥ ꯃꯌꯥꯝ ꯑꯃ ꯋꯥꯟꯁꯤꯜꯂꯅꯤ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯁꯨ ꯃꯌꯥꯝ ꯑꯃꯃꯨꯛ ꯆꯥꯔꯅꯤ꯫ ꯃꯗꯣ ꯑꯐꯕ ꯊꯕꯛꯂꯣ? ꯊꯕꯛꯇꯤ ꯁꯨꯗꯅ ꯆꯥꯕꯒ ꯇꯨꯝꯕꯒ ꯏꯁꯧ ꯂꯥꯡꯕꯒꯅꯤꯅꯦ ꯅꯪꯅ ꯀꯜꯂꯤꯁꯦ꯫ ꯀꯩꯅꯣ ꯊꯕꯛ ꯁꯨꯗꯕ ꯍꯥꯏꯕꯗꯤ? ꯏꯃꯨꯡꯒꯤ ꯊꯕꯛꯁꯦ ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯆꯥꯔꯤꯕ ꯈꯨꯆꯥꯗꯨꯒ ꯇꯧꯔꯤꯕ ꯊꯕꯛꯇꯨꯒ ꯇꯨꯝꯕ ꯉꯝꯒꯗꯕ ꯅꯠꯇꯦ, ꯈꯪꯉꯕ? ꯑꯣ, ꯆꯥꯅꯤꯡꯗꯅ ꯆꯥꯔꯤꯕꯅꯤ, ꯆꯥꯅꯤꯡꯗ꯭ꯔꯒꯕꯨ ꯆꯥꯈꯤꯒꯗ꯭ꯔꯣ? ꯃꯈꯣꯏ ꯄꯥꯕꯁꯦ ꯊꯕꯛꯀ ꯑꯝꯇ ꯂꯩꯇ꯭ꯔꯕ ꯈꯪꯗꯦ꯫ ꯃꯤꯒꯤ ꯆꯥꯛ ꯆꯥꯗꯕ ꯑꯣꯏꯅ ꯌꯦꯡꯁꯤꯟꯕ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ꯫ ꯃꯥꯒꯤ ꯐꯅꯅꯕ ꯍꯥꯏꯕꯤꯔꯒ ꯁꯥꯎꯏꯅꯦꯁꯦ꯫ ꯁꯥꯎꯗ꯭ꯔꯗꯤ ꯀꯩꯅꯣ? ꯆꯨꯝꯅ ꯂꯩꯅꯁꯤ, ꯆꯥꯕꯗꯅꯦ ꯌꯦꯡꯁꯤꯟꯅꯒꯨꯝꯁꯤ꯫ ꯃꯈꯣꯏ ꯄꯥꯕꯅ ꯆꯥꯕꯗ ꯑꯩꯅ ꯅꯣꯡꯃꯇ ꯌꯦꯡꯁꯤꯟꯈꯤꯕ꯭ꯔꯣ? ꯃꯁꯤ ꯊꯤꯕꯣꯡ ꯂꯥꯎꯕꯤꯁꯤꯗꯤ꯫ ꯑꯣ, ꯀꯨꯁꯤꯅꯤ, ꯆꯥꯅꯤꯡꯉꯒ ꯆꯥꯅꯤ, ꯆꯥꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ꯫ ꯍꯣꯏ, ꯅꯪꯇꯅꯤ ꯋꯥꯖꯒꯗꯕ꯫ ꯍꯣ, ꯃꯈꯣꯏ ꯄꯥꯕ ꯍꯣꯏ ꯅꯥꯗꯅꯕꯇ ꯍꯣꯠꯅꯕꯤꯌꯨ꯫ ꯑꯩꯉꯣꯟꯗ ꯌꯦꯡꯁꯤꯟꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯑꯩꯈꯣꯏꯗꯤꯅꯦ ꯁꯨꯡꯅꯥ ꯍꯦꯛ ꯅꯥꯕꯤꯔꯣꯏ, ꯈꯪꯉꯕ꯭ꯔꯥ? ꯍꯩ, ꯌꯥꯔꯦ ꯏꯕꯦꯝꯃ ꯆꯤꯟꯒꯟꯕꯤ꯫ ꯇꯣꯝꯕ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯕꯨꯡꯉꯣ, ꯅꯪꯅ ꯂꯣꯏꯁꯤꯜꯂꯨꯕꯗꯨꯅ ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯕꯥꯕꯥ, ꯑꯁ꯭ꯋꯥꯏꯐꯥꯎꯗꯪ ꯁꯨꯝꯊꯣꯛꯎꯒꯦꯅ ꯇꯧꯕꯅꯤ꯫ ꯃꯃꯥ ꯇꯣꯝꯕꯤꯅ, ꯍꯩ, ꯌꯥꯝ ꯀꯟꯅ ꯂꯥꯞꯅꯗꯤ ꯆꯠꯈꯤꯅꯨꯀꯣ꯫ ꯆꯠꯂꯣꯏꯗ ꯏꯃꯥ, ꯑꯁ꯭ꯋꯥꯏꯐꯥꯎ ꯈꯛꯇꯅꯤ꯫ ꯍꯩ, ꯅꯪꯅ ꯍꯜꯂꯛꯄꯗ ꯂꯧꯗꯣ ꯑꯝꯇ ꯌꯦꯡꯉꯝꯃꯨ꯫ ꯍꯣꯏ ꯕꯥꯕꯥ꯫ ꯆꯨꯝꯅ ꯆꯠꯄꯗꯤ ꯆꯠꯂꯨꯀꯣ, ꯅꯨꯄꯤ ꯑꯉꯥꯡ ꯀꯣꯏꯕ ꯀꯥꯗꯤ ꯌꯥꯔꯣꯏꯀꯣ꯫ ꯑꯁ, ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯑꯁꯤꯃꯨꯛ ꯍꯥꯏꯔꯛꯑꯅꯤ꯫ ꯍꯥꯏꯗ꯭ꯔꯗꯤ ꯀꯩꯅꯣ? ꯍꯥꯏꯔꯤꯁꯦ ꯇꯧꯗꯅꯕꯅꯤꯅꯦ ꯅꯪꯕꯣ꯫ ꯑꯣ, ꯈꯪꯉꯦ ꯑꯩꯁꯨ꯫ ꯈꯪꯉꯦ ꯍꯥꯏꯔꯒꯅꯦ ꯇꯧꯔꯝꯃꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯀꯣ꯫ ꯍꯣꯏꯕ꯫ ꯊꯧꯕ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯕꯥꯕꯥ, ꯑꯩ ꯊꯣꯛꯑꯦꯀꯣ꯫ ꯍꯣꯏ꯫ ꯊꯧꯕꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯇꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯀꯩꯅꯣꯅꯦ ꯅꯪꯅ ꯅꯆꯥꯗ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯀꯩꯅꯣ, ꯀꯔꯤ ꯍꯥꯏꯔꯒꯦ? ꯅꯨꯄꯤ ꯀꯣꯏꯒꯅꯨꯅ ꯍꯥꯏꯔꯤꯗꯨꯅꯤꯅꯦ ꯑꯩꯅ ꯍꯥꯏꯁꯦ꯫ ꯍꯩꯃꯥ, ꯀꯣꯏꯒꯅꯨ ꯍꯥꯏꯕꯕꯨ ꯀꯣꯏꯒꯅꯨ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯠꯇꯦ, ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯆꯥꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫
ꯅꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯅꯆꯥꯅꯨꯄꯥꯁꯦ ꯄꯥꯈꯪꯅꯤꯅꯦ ꯄꯥꯈꯪ ꯐꯥꯔꯕ ꯈꯪꯉꯕ? ꯑꯣ ꯄꯥꯈꯪ ꯐꯅ ꯐꯥꯔꯕꯁꯨ ꯀꯣꯏꯕ ꯌꯥꯔꯣꯏ꯫ ꯉꯥꯎꯕ꯭ꯔꯣ ꯈꯪꯗꯦꯅꯦ ꯃꯁꯤ ꯅꯨꯄꯤꯁꯦ꯫ ꯅꯨꯄꯤ ꯊꯤꯔꯝꯗꯥꯏꯗ ꯀꯣꯏꯒꯗꯕ ꯀꯣꯏꯔꯕꯁꯨ꯫ ꯀꯔꯤꯅꯣꯅꯦ ꯃꯁꯤꯅ ꯉꯥꯡꯉꯤꯁꯤꯕꯣ? ꯅꯆꯥꯅꯨꯄꯥꯁꯦ ꯅꯨꯄꯤ ꯊꯤꯕ ꯌꯥꯔꯕꯅꯤꯅꯦ꯫ ꯀꯥꯏꯗꯩꯅꯣꯗ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯋꯥꯗꯨꯕꯣ꯫ ꯍꯩꯃꯥ ꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯗꯅ꯫ ꯏꯆꯥꯅꯨꯄꯥꯁꯦ ꯅꯨꯄꯤ ꯀꯣꯏꯕ ꯌꯥꯔꯣꯏ꯫ ꯍꯧꯖꯤꯛ ꯅꯨꯄꯤ ꯊꯤꯕꯁꯨ ꯌꯥꯈꯤꯔꯣꯏ꯫ ꯃꯇꯝ ꯆꯥꯕ ꯆꯥꯗꯕ ꯈꯪꯗꯦ꯫ ꯅꯨꯄꯤ ꯊꯤꯗꯅ ꯌꯥꯝꯅ ꯀꯨꯏꯅꯅꯦ ꯂꯩꯕ ꯌꯥꯔꯤ꯫ ꯃꯃꯥ ꯑꯩꯅ ꯊꯤꯍꯟꯈꯤꯔꯣꯏ꯫ ꯅꯨꯄꯤ ꯊꯤꯕ ꯑꯩꯅ ꯄꯥꯝꯗꯦ꯫ ꯍꯌꯦꯡ ꯀꯣꯟꯅ ꯊꯤꯒꯗꯕ꯫ ꯃꯃꯧ ꯂꯥꯛꯄ ꯌꯥꯔꯕꯁꯤꯗ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯀꯔꯤꯅꯣꯕ? ꯍꯣꯏ ꯏꯃꯧꯒ ꯑꯃꯠꯇ ꯄꯥꯝꯖꯗꯦ ꯑꯩ꯫ ꯅꯪꯁꯦ ꯃꯤ ꯈ꯭ꯋꯥꯏꯒꯤ ꯃꯃꯥꯒ ꯃꯥꯟꯅꯗꯦ꯫ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏꯅꯦ꯫ ꯀꯩꯗꯧꯔꯕ? ꯍꯥ? ꯑꯩꯅ ꯀꯩꯗꯧꯔꯒꯦꯕ? ꯃꯤꯒꯤ ꯃꯃꯥꯅ ꯃꯧ ꯊꯤꯔꯣ, ꯏꯁꯨ ꯎꯅꯤꯡꯉꯤ ꯏꯁꯨ ꯉꯟꯇꯥꯅ ꯎꯍꯟꯅꯕ ꯍꯥꯏꯅꯔꯤ꯫ ꯑꯗꯨꯒ ꯅꯪꯅ ꯅꯨꯄꯤ ꯊꯤꯕ ꯌꯥꯔꯣꯏ ꯀꯔꯤꯅꯣꯕ ꯃꯁꯤꯕꯨ? ꯍꯣ ꯃꯥꯟꯅꯗꯦ ꯃꯌꯥꯝꯒ ꯑꯩꯒ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯤ ꯅꯨꯄꯤ ꯊꯤꯕ ꯌꯥꯈꯤꯔꯣꯏ꯫ ꯑꯗꯅꯤ ꯑꯩꯅ ꯅꯪꯁꯦ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯔꯤꯁꯦ꯫ ꯃꯧꯕꯨ ꯂꯥꯛꯑꯗꯤꯅꯦ ꯃꯃꯥ ꯃꯆꯥ ꯅꯨꯡꯁꯤꯅꯕꯁꯦ ꯍꯦꯛꯇ ꯃꯥꯡꯈꯤ꯫ ꯍꯥꯏꯔꯛꯑꯣ꯫ ꯃꯃꯥ ꯃꯆꯥ ꯑꯁꯨꯛ ꯅꯨꯡꯁꯤꯅꯕꯁꯦ ꯃꯧ ꯂꯥꯛꯑꯕ ꯑꯗꯨꯝ ꯂꯣꯏꯔꯦ꯫ ꯏꯆꯥꯅꯨꯄꯥꯁꯦ ꯃꯧꯅ ꯄꯨꯡꯁꯨꯝ ꯁꯨꯝꯈꯤꯗꯣꯏꯕ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯋꯥꯒꯁꯦ ꯇꯥꯕꯤꯒꯗꯕ ꯅꯠꯇꯦ꯫ ꯅꯨꯄꯤꯗꯨꯒꯤ ꯋꯥꯗꯨ ꯈꯛꯇꯅꯤ ꯇꯥꯒꯗꯕ ꯈꯪꯉꯕ? ꯅꯨꯄꯤꯗꯨꯒꯤ ꯃꯧ ꯑꯗꯨꯒꯤ ꯈꯨꯗꯣꯝꯕꯤꯗ ꯎꯡꯉꯒ ꯂꯩꯈꯤꯗꯣꯏꯕ꯫ ꯑꯩꯈꯣꯏꯒꯗꯤꯅꯦ ꯍꯤꯡꯉꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯒꯗꯕ ꯅꯠꯇ꯭ꯔꯦ꯫ ꯃꯗꯨꯒꯤꯅꯤꯅꯦ ꯅꯪꯅ ꯃꯧ ꯄꯥꯝꯗ꯭ꯔꯤꯁꯦ꯫ ꯅꯆꯥꯅꯨꯄꯥ ꯅꯨꯄꯤ ꯊꯤꯍꯟꯅꯤꯡꯗ꯭ꯔꯤꯁꯦ꯫ ꯑꯣ ꯏꯆꯥ ꯃꯇꯣꯝꯇꯅꯤ꯫ ꯃꯃꯥ ꯃꯄꯥꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯥꯡꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯈꯪꯉꯕ? ꯏꯆꯥ ꯑꯅꯤ ꯁꯨꯕ ꯅꯠꯇꯦ꯫ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯈꯟꯗꯅ ꯂꯩꯔꯗꯤ ꯅꯀꯣꯛꯇꯣ ꯌꯥꯔꯔꯣꯏ꯫ ꯅꯆꯥꯅꯨꯄꯥꯒꯁꯦ ꯅꯨꯄꯤ ꯊꯤꯕ ꯑꯃꯠꯇ ꯈꯪꯗꯕ ꯇꯥꯔꯦ꯫ ꯍꯣ ꯑꯗꯨꯅꯕꯨ ꯍꯦꯟꯅ ꯐꯔꯦ꯫ ꯃꯁꯤ ꯌꯦꯡꯉꯨꯅꯦꯍꯦ꯫ ꯑꯗꯨꯝꯅ ꯁꯨꯝ ꯈꯜꯂꯗꯤꯅꯦ ꯀꯅꯥꯝꯇ ꯌꯨꯝ ꯄꯥꯜꯂꯔꯣꯏ꯫ ꯅꯪ ꯑꯩꯒꯁꯦ ꯌꯨꯝ ꯑꯃꯠꯇ ꯄꯥꯜꯂꯝꯃꯔꯣꯏ꯫ ꯑꯗꯣ ꯑꯩꯁꯨ ꯅꯨꯄꯤ ꯊꯤꯍꯜꯂꯣꯏ ꯍꯥꯏꯕꯃꯛꯇꯤ ꯅꯠꯇꯦꯗꯅ꯫ ꯊꯤꯍꯟꯅꯤ꯫ ꯀꯣꯟꯅ ꯊꯤꯍꯟꯒꯦ ꯍꯥꯏꯔꯤꯗꯅ꯫ ꯑꯗꯣ ꯃꯇꯥꯡ ꯃꯇꯝ ꯆꯥꯕ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯕꯅꯤꯗꯅ꯫ ꯀꯩꯅꯣꯅꯦ ꯃꯁꯤ ꯅꯨꯄꯤꯁꯤꯕꯣ? ꯑꯣ ꯑꯩꯈꯣꯏ ꯈꯪꯗꯦ꯫ ꯀꯣꯟꯅ ꯍꯧꯖꯤꯛꯀꯤꯗꯤꯅꯦ ꯌꯥꯝ ꯋꯥꯠꯂꯤ꯫ ꯃꯧ ꯈꯨꯗꯤꯡꯃꯛ ꯐꯠꯇꯕ ꯅꯠꯇꯦꯅꯦ꯫ ꯐꯠꯇꯕ ꯈꯔꯅ ꯏꯃꯨꯡ ꯃꯅꯨꯡ ꯃꯃꯥ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯡꯁꯤꯅꯍꯟꯗ꯭ꯔꯕꯁꯨ ꯑꯐꯕ ꯃꯧ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤꯅꯦ꯫ ꯃꯧ ꯑꯃꯈꯛꯇꯒꯤ ꯋꯥꯁꯨ ꯅꯠꯇꯦ꯫ ꯃꯈꯣꯏꯗ ꯂꯣꯏꯅ ꯇꯥꯏꯅꯕꯁꯨ ꯐꯠꯇꯦ꯫ ꯃꯆꯥꯅꯨꯄꯥꯁꯤꯡꯒꯤ ꯃꯈꯥꯁꯨ ꯌꯥꯝꯅ ꯄꯣꯟꯕꯅꯤꯀꯣ꯫ ꯍꯣ ꯃꯌꯥꯝꯗꯣ ꯈꯟꯕꯒ ꯁꯪꯗꯦ ꯑꯩ꯫ ꯂꯥꯏꯕꯛꯁꯤꯗ ꯀꯔꯤ ꯇꯝꯃꯤꯅꯣ ꯍꯥꯏꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯩꯒꯤꯗꯤꯅꯦ ꯂꯦꯞꯄꯗꯤ ꯂꯦꯞꯈ꯭ꯔꯦ꯫ ꯁꯤꯒꯤ ꯃꯇꯥꯡꯗꯅꯦ ꯋꯥ ꯌꯥꯝ ꯀꯟꯅ ꯉꯥꯡꯅꯔꯒꯨꯝꯁꯤ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯇꯣꯝꯕꯤꯗꯣ ꯏꯃꯨꯡꯗ ꯆꯪꯈꯤ ꯇꯣꯝꯕꯅ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯉꯥꯎꯔꯕ꯭ꯔꯥ ꯈꯪꯗꯦꯗ꯫ ꯃꯥꯒꯤ ꯃꯃꯤꯠꯁꯤꯗ ꯃꯆꯥꯅꯨꯄꯥꯁꯦ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯣꯏꯅ ꯎꯔꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯃꯄꯥ ꯑꯩꯉꯣꯟꯗꯒꯤ ꯐꯥꯎꯕ ꯍꯦꯟꯅ ꯆꯥꯎꯔꯦ ꯑꯗꯨꯒ꯫ ꯁꯣꯝꯗꯅ ꯊꯧꯕ ꯃꯥꯒꯤ ꯅꯨꯄꯤꯒ ꯎꯅꯔꯝꯃꯤ꯫ ꯃꯥꯒ ꯈꯪꯅꯖꯕ ꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏꯖ ꯀꯧꯔꯝꯃꯤ꯫ ꯊꯧꯕꯅ ꯉꯁꯥꯏꯗꯒꯤ ꯉꯥꯏꯕꯗ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ꯫ ꯊꯨꯅ ꯊꯣꯔꯛꯎꯀꯣꯅ ꯍꯥꯏꯔꯒ ꯅꯪꯁꯤꯗꯤꯕ꯫ ꯌꯥꯗꯗꯣꯏꯅꯤ ꯑꯩꯅ ꯍꯦꯟꯅ ꯊꯣꯛꯅꯤꯡꯉꯤꯅꯤ꯫ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯗꯣ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯝꯗ꯭ꯔꯕꯗꯤ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯏꯃꯥꯅ ꯆꯩꯗꯣꯏꯕ꯫ ꯑꯗꯨ ꯑꯣꯏꯔꯁꯨ꯫ ꯑꯗꯣ ꯀꯩꯗꯧꯔꯒꯦ? ꯌꯨꯝꯗ ꯊꯕꯛ ꯂꯩꯍꯧꯕ꯭ꯔꯣ? ꯃꯇꯝꯁꯨ ꯑꯁꯨꯛ ꯌꯥꯝꯅ ꯉꯜꯂꯤꯁꯤꯗꯤ꯫ ꯀꯥꯏꯗꯅꯣꯗ ꯏꯃꯥꯅ ꯉꯟꯅ ꯍꯜꯂꯛꯑꯣꯅ ꯍꯥꯏꯍꯧꯔꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯆꯠꯂꯒꯦꯔꯥ? ꯍꯧꯖꯤꯛ ꯆꯠꯂꯒꯦ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦꯃꯤ ꯅꯪꯕꯣ꯫ ꯈꯣꯏꯗꯧꯁꯦ ꯍꯦꯛ ꯁꯥꯎꯅꯤꯡꯉꯛꯄ ꯅꯨꯄꯥ ꯅꯠꯇꯕꯗꯧꯅ꯫ ꯌꯥꯔꯦꯁꯦ ꯉꯁꯥꯏꯕꯨ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ? ꯀꯥꯎꯈ꯭ꯔꯦ ꯉꯁꯥꯏ ꯆꯥꯕꯒ ꯑꯝꯇ ꯅꯤꯡꯁꯤꯡꯗ꯭ꯔꯦ꯫ ꯑꯁ ꯅꯪꯁꯤꯗꯤꯕ꯫ ꯂꯥꯏꯖꯅ ꯈꯔ ꯁꯥꯎꯔꯪꯅꯅ꯫ ꯅꯠꯇꯦ ꯇꯥ ꯊꯧꯕꯅ ꯋꯥ ꯑꯁꯨꯛ ꯌꯥꯝꯅ ꯈꯪꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣꯕ? ꯁꯨꯃꯥꯏꯅ ꯋꯥ ꯈꯪꯖꯤꯟꯅꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯗꯣꯏꯅꯣ? ꯌꯨꯝꯒꯤ ꯃꯤꯅꯅꯦ ꯌꯨꯝ ꯄꯥꯜꯂꯣꯅ ꯇꯛꯄꯗ ꯂꯣꯏꯔꯕꯅꯤ꯫ ꯑꯩ ꯈꯥꯡꯕꯒ ꯑꯝꯇ ꯉꯝꯕ ꯅꯠꯇꯦ꯫ ꯑꯃꯅꯃꯨꯛ ꯁꯤꯗ ꯅꯪꯅ ꯋꯥ ꯈꯪꯗꯗꯨꯅ ꯂꯩꯔꯤ꯫ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯤꯅꯦ ꯃꯌꯨꯝ ꯂꯣꯏꯅ ꯄꯥꯟꯅꯈꯤꯗꯅ ꯃꯆꯥ ꯐꯥꯎꯕ 2-3 ꯁꯨꯅꯈꯤꯗꯧꯔꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯔꯣꯟꯗꯅꯦ ꯑꯩ ꯈꯛꯇ ꯉꯥꯏꯍꯧꯔꯕꯅꯤ꯫ ꯑꯩ ꯏꯀꯥꯏꯕꯅ ꯂꯣꯏꯔꯕꯅꯤ ꯈꯪꯉꯕ? ꯑꯉꯥꯡꯁꯤꯡꯅꯅꯦ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯍꯥꯏꯅ ꯂꯛꯅꯕꯗ꯫ ꯀꯅꯥ ꯀꯅꯥꯒꯤ ꯑꯉꯥꯡꯅꯅꯣꯅꯦ ꯑꯗꯨꯃꯥꯏ ꯍꯥꯏꯗꯨꯕꯣ? ꯑꯩ ꯐꯨꯒꯦ꯫ ꯍꯣ ꯐꯨꯕꯤꯌꯣ ꯍꯥꯏꯗꯦ꯫ ꯂꯥꯏꯖꯥ ꯉꯁꯤꯗꯤꯅꯦ ꯑꯁꯦꯡꯕ ꯑꯃ ꯍꯥꯏꯔꯛꯑꯣ꯫
Nang nathamoy sengdaba ama yauri. Nupi ani soidana koiramgani khangi. Asha, kadaidagi nupi ani nome. Natomtane aina koirise. Aibu mit yamna yamba nupadawna. Adudi ta thauba. Ta thaubana aina haiba wasingse khangzinadrisina kaiginoba. Aina hena luhongningdabane khangaba. Aduda gaidawrageba. Ngasidine asengba ma hayo haisini. Aise laudoira natraga lauroidoira haibado. Asha, laudridi kaino melaiza. Adudi ngasimak chatlase. Thauba makok hotuna. Asha, akhoi magi mawongdudane. Nakhoi ma kaidawraba. Nupi chenba luhongmadi lairadana nupi koiba yaroina nungti hairin. Kaigi noi madia. Ngalli sinidana madam jadri. Nate, nangadi naba marup mapangsingdo macha kaya sunakre. Ahum mari shuba yauri. Aduga hauji nupi koiba madam jade haisina kari. Imagi mitadi aise angangoina adum ubazane. Yam taningde ko ay. Asengmani ina haisilaiza. Nate, noi ma khaktaro macha poktana macha yo ise. Kainu khangde. Noi magi koktubu makok chaba. Hai, nane pokta adumaina hainuni nangba. Nangna koidana, nangna senadana aise. Atopa nupa amata su koi haudrabani. Hauji koi nanga ero nangisa. Hoi, koi ninga e. Jai jani ko laiza. Liraba yumdagi talaba matamasidane. Noi namana yade na. Ay ngay duna lay bangamoy. Nang nupa na tro. Nupa thokpa thabak to. Adudani ni ay na matha sarize. Kaino matha saba hai baba. Imagi moongduda Laiza phamlambadagi fuk hawgali. Thaubasu hawgatuna. Laiza, amto saukino minangbo. Yumgi ningaise ay taba ngamdrabani. Nupa laitradi hainaraga ahalaman tawraga luhongase hairadana. Maduda aina nang lairi haidana yadabani. Ngasi oikrabasu. Handaki hapta asida ta thaubana aibu hek chenba laktraba. Ibani loinari. Aisu ima hoina sinba nupado aduda luhongkini. Ta thaubasu nakhoi imana haiba yaduna kuina pakhangoiraga lebi. Laiza, aina haise asengbani ta thauba. Ai changage. Wado hairaga laiza tu sauna changkri thauba matha sana. Kainuina tawduisibo. Numidangi matamni. Tombi chakhomda chak thongduna lay. Magi nupa tomba changlaktuna. Tombiya, chak to loidribane he. Loidriye. Somdana chak lamana loirine tawrise. Makhoi pabagi ngai ngamsingamdabido hauraani. Hai, nangna chara mayam ama wansilabanina lambado khangamaroi. Aduga chaksu thengna thongba. Nabuk pik thalabanina. Yam taningde ko. Nabuk phattabagi wado ngangbirakanu. Tomba makhata aduna. Hai, nachanu padi udini he. Ngasai chakhibudu bu halaktriba jalo. O ngasai na hala abani. Aduga kadai chakraba. O he halakpaga phamungda changkhibani. Haujik phawba tholakte kaidawrabano khangde. Kaidawrajano ni he. O aisu khangdi ye thoraktribasini. Hai, nupiga kainaraba jalane. Karino, kari wangangno. Kaidawrage thombiya. Nupi kainaraba haibabu kaino. Nachanu pagi mawongshida haibani ne. Nupi su koidaba ichasina kamaina nupi kainadawrige. Mathong marang khangdaba wado ngangbirakanu. Icha nupa nupi koide haibadi nangdi kamaina khangiba. Aina koigano haido makhoi pabubu tabidrabo kainu khangde. Nangna hairaga hekta koiramaroi sinine ha nangise. O mama aina haiba inkraba ichan. Haiba inma indabaduna tongana thamkro. Nachanu pa asigi chahi matang sida nupi koide haibro. Nangama as makhoi pabane nupi koijadaba ichase namdana nupi koihengadawri. Masidiba. Adugi saru kari nungaitaba lege haibado angta hangbiru chalo. Ngasaidagi thoraktribase ai chak semta loisalamage. Hoi. Wado hairaga tombudo machanu pagi manakta changlaklami. Tombina chakhomda chak adu adum thongduna lehauri. Tomba machanu pagi nakalda phamthaduna. Ibunga, icha kaidawre. Thauba hiblambadagi hogatuna. Baba, kashu tawdida. Adumna ipada haijinaganu. Namada haijilabasu ipadadi haijinganu. Baba,
ꯅꯣꯡꯃꯇ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯅꯪ ꯐꯃꯨꯡꯗ ꯆꯪꯗꯕꯅꯤ ꯀꯩꯗꯧꯔꯦ ꯉꯁꯤꯅ ꯍꯜꯂꯛꯄꯗꯒꯤ ꯐꯃꯨꯡꯗ ꯆꯪꯂꯒ ꯏꯆꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯤ ꯂꯩꯔꯤꯁꯦ ꯀꯅꯥꯒ ꯅꯨꯡꯉꯥꯏꯅꯗꯕ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯔꯤ ꯄꯥꯕꯗ ꯍꯥꯏꯔꯛꯑꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯁꯤꯗꯤꯅꯦ ꯅꯇꯣꯝꯇ ꯈꯪꯖꯤꯟꯗꯨꯅ ꯊꯝꯒꯗꯕ ꯅꯠꯇꯦ ꯃꯗꯨꯅ ꯋꯥꯈꯜ ꯋꯥꯅꯤ ꯊꯋꯥꯏ ꯋꯥꯒꯅꯤ ꯑꯗꯨꯅꯅꯦ ꯁꯦꯡꯅ ꯍꯥꯏꯗꯣꯛꯀꯗꯕꯅꯤ ꯈꯪꯉꯕ ꯋꯥꯈꯜ ꯑꯗꯣ ꯌꯥꯡꯅꯅꯕ ꯅꯪꯅ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯐ ꯐꯠꯇꯗꯣ ꯇꯥꯟꯅꯩꯗꯅ ꯏꯕꯨꯡꯉꯣ ꯄꯥꯕ ꯅꯨꯄꯤꯒꯤꯅꯤ ꯏꯃꯥꯅ ꯇꯥꯔꯗꯤ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯅꯤ ꯇꯥꯔꯣꯏ ꯇꯥꯗꯅꯕ ꯇꯞꯅ ꯍꯥꯏꯌꯨ ꯏꯄꯥꯅ ꯅꯨꯄꯤꯒꯤ ꯑꯣꯏꯔꯝꯃꯅꯤ ꯍꯥꯏꯕꯁꯦ ꯈꯪꯉꯕꯅꯤ ꯅꯃꯥꯅꯗꯤ ꯈꯪꯖꯗꯕꯅꯤꯅ ꯑꯣꯏꯔꯝꯃꯣꯏ ಸಿꯅꯤ ꯏꯃꯥꯗ ꯍꯥꯏꯒꯅꯨꯀꯣ ꯄꯥꯕ ꯍꯥꯏꯔꯣꯏ ꯏꯄꯥ ꯍꯥꯏꯔꯣꯏꯀꯣ ꯇꯣꯝꯕ ꯃꯈꯥ ꯇꯥꯗꯨꯅ ꯅꯨꯄꯤꯗꯨꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯃꯁꯛ ꯃꯇꯧꯅ ꯀꯝꯗꯧꯕꯅꯣ ꯏꯃꯧ ꯑꯣꯏꯕꯗ ꯆꯣꯞꯄꯣꯏꯗꯕ ꯅꯠꯇ꯭ꯔꯣ ꯏꯄꯥꯗꯤꯅꯦ ꯃꯁꯛ ꯃꯇꯧ ꯈꯔ ꯐꯖꯕ ꯄꯥꯝꯃꯤ ꯈꯨꯜ ꯂꯩꯀꯥꯏꯁꯤꯒꯤ ꯃꯃꯥꯡꯗ ꯈꯔ ꯆꯥꯎꯊꯣꯛꯅ ꯏꯃꯧ ꯃꯁꯛ ꯐꯖꯩ ꯍꯥꯏꯅ ꯍꯥꯏꯅꯕꯗꯣ ꯃꯤꯅꯒ ꯍꯦꯛꯇ ꯃꯥꯒꯤ ꯇꯣꯝꯕꯒꯤ ꯃꯃꯧ ꯅꯨꯄꯤꯗꯤ ꯃꯁꯛ ꯐꯖꯕꯅꯤ ꯀꯥꯏꯅ ꯍꯥꯏꯅꯕꯗꯣ ꯏꯄꯥꯗꯤ ꯇꯥꯅꯤꯡꯉꯤꯅꯦ ꯏꯕꯨꯡꯉꯣ ꯈꯨꯟ ꯊꯪꯅꯕꯗꯒꯤꯅꯦ ꯄꯥꯕ ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯩ ꯄꯥꯕꯅ ꯍꯦꯛ ꯄꯥꯝꯖꯕꯗꯣ ꯊꯣꯛꯇꯣꯏꯅꯤ ꯑꯣ ꯃꯆꯤꯟ ꯃꯅꯥꯎꯅ ꯀꯌꯥꯅꯣꯅꯦ ꯃꯇꯣꯝꯇꯅꯤ ꯄꯥꯕ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ ꯉꯥꯛꯇꯅꯤꯅꯦ ꯑꯗꯨꯗꯤ ꯃꯥꯅꯤ ꯄꯥꯕ ꯑꯗꯣ ꯏꯆꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯤꯅ ꯀꯔꯤꯅꯣ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ ꯄꯥꯕ ꯃꯥꯁꯨ ꯂꯤꯔꯛꯑꯕꯅꯤꯅ ꯃꯌꯨꯝꯂꯣꯝꯗꯒꯤ ꯌꯨꯝ ꯄꯥꯟꯅꯅꯕ ꯀꯟꯅ ꯇꯛꯑꯕꯖꯥꯠꯅꯤ ꯑꯗꯨꯗ ꯍꯟꯗꯛ ꯍꯞꯇꯥꯁꯤꯗ ꯃꯥ ꯂꯧꯕ ꯂꯥꯛꯇ꯭ꯔꯒꯗꯤ ꯑꯇꯣꯞꯄ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯅꯕꯗ ꯂꯨꯍꯣꯡꯈ꯭ꯔꯅꯤ ꯁꯤꯅꯤ ꯃꯥꯅ ꯁꯥꯎꯔꯒ ꯍꯥꯏꯔꯝꯃꯤꯁꯤ ꯕꯥꯕꯥ ꯑꯩꯗꯤ ꯃꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯤꯁꯨ ꯄꯥꯝꯗꯦ ꯃꯗꯨꯒꯤꯅꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯃꯊꯥ ꯁꯥꯔꯤꯁꯦ ꯑꯇꯣꯞꯄꯗ ꯂꯨꯍꯣꯡꯈ꯭ꯔꯗꯤ ꯍꯥꯏꯗꯅ ꯃꯄꯥ ꯇꯣꯝꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯗꯨꯒꯤꯕꯨ ꯀꯔꯤꯒꯤ ꯃꯊꯥ ꯁꯥꯔꯤꯅꯣ ꯑꯉꯥꯎꯕꯁꯤꯗꯤ ꯕꯥꯕꯥ ꯍꯞꯇꯥ ꯑꯃ ꯉꯥꯏꯔꯒ ꯂꯩꯇ꯭ꯔꯁꯨ ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯀꯣꯛ ꯄꯨꯁꯤꯜꯂꯛꯑꯣ ꯏꯃꯥꯅ ꯌꯥꯔꯣꯏ ꯁꯥꯎꯅꯤ ꯀꯩꯅꯣ ꯅꯃꯥ ꯌꯥꯝ ꯀꯤꯕ꯭ꯔꯣ ꯅꯪꯕꯣ ꯏꯃꯥꯒꯤ ꯏꯁꯧꯗꯨꯗ ꯅꯃꯥꯒꯤ ꯏꯁꯧꯒ ꯅꯨꯄꯤ ꯀꯥꯏꯅꯕꯒ ꯀꯅꯥꯅ ꯍꯦꯟꯅ ꯐꯕꯒꯦ ꯕꯥꯕꯥ ꯅꯪ ꯍꯧꯖꯤꯛ ꯑꯉꯥꯡ ꯅꯠꯇꯦ ꯅꯨꯄꯤ ꯊꯤꯕ ꯌꯥꯔꯦꯅꯦꯍꯦ ꯃꯇꯝ ꯆꯥꯗ꯭ꯔꯤꯕꯁꯨ ꯅꯠꯇꯦ ꯅꯁꯨꯡ ꯅꯃꯥꯟꯅꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯊꯤꯅꯈ꯭ꯔꯦ ꯃꯇꯝ ꯆꯥꯗꯅ ꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯅꯨꯄꯥꯒ ꯅꯨꯄꯤꯒꯗꯤ ꯈꯦꯠꯅꯕꯅꯤ ꯅꯨꯄꯥꯅ ꯆꯍꯤ ꯌꯥꯝꯅ ꯂꯤꯗ꯭ꯔꯒꯁꯨ ꯅꯨꯄꯤꯗꯤ ꯌꯥꯝꯅ ꯂꯤꯕ ꯆꯤꯡꯉꯤ ꯀꯥꯟꯅꯗꯦ ꯄꯨꯁꯤꯜꯂꯛꯑꯣ ꯅꯃꯥꯒꯤꯗꯤꯅꯦ ꯑꯩꯒꯤ ꯊꯣꯛꯄ ꯇꯧꯒꯦ ꯌꯥꯕꯨ ꯌꯥꯒꯗ꯭ꯔꯣ ꯄꯥꯕ ꯑꯗꯨꯕꯣ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ ꯏꯃꯥꯒꯤ ꯃꯑꯣꯡꯁꯤꯗ ꯃꯥꯅ ꯏꯆꯥꯕꯨ ꯁꯨꯝ ꯐꯥꯖꯤꯜꯂꯒ ꯊꯝꯕ ꯌꯥꯕ꯭ꯔꯣ ꯄꯥꯕ ꯂꯩꯔꯤꯁꯤꯗꯤ ꯍꯣꯏ ꯄꯥꯕ ꯑꯗꯨꯗꯤ ꯑꯩ ꯄꯨꯁꯜꯂꯛꯑꯒꯦ ꯅꯨꯄꯤꯗꯣ ꯇꯣꯝꯕꯁꯨ ꯍꯔꯥꯎꯅ ꯍꯣꯏꯅꯦ ꯄꯥꯕꯁꯨ ꯏꯃꯧ ꯄꯥꯝꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤꯅꯦꯍꯦ ꯕꯥꯕꯥ ꯏꯃꯥ ꯇꯥꯅꯤ ꯇꯞꯅ ꯍꯥꯏꯌꯨ ꯇꯥꯔꯣꯏꯗ ꯑꯗꯣ ꯅꯨꯄꯤꯗꯨꯒ ꯅꯪꯒ ꯀꯅꯥꯅ ꯍꯟꯒꯦ ꯃꯥꯅ ꯆꯍꯤ ꯑꯃꯈꯛ ꯍꯜꯂꯦ ꯄꯥꯕ ꯑꯗꯨꯅꯅꯤꯗꯅ ꯃꯥꯅ ꯌꯨꯝ ꯄꯥꯟꯅꯅꯕ ꯇꯛꯁꯤꯜꯂꯛꯂꯤꯕꯗꯤ ꯍꯣꯏ ꯄꯥꯕ ꯅꯨꯄꯥ ꯅꯪꯅ ꯆꯞ ꯆꯥꯖꯔꯕꯁꯨ ꯅꯨꯄꯤ ꯃꯉꯣꯟꯗꯗꯤ ꯆꯍꯤꯗꯣ ꯂꯤꯕ ꯆꯤꯡꯏ ꯑꯗꯨꯅꯤ ꯄꯥꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯨꯄꯤꯅ ꯍꯟꯕ ꯂꯧꯕꯁꯦ ꯅꯨꯡꯉꯥꯏ ꯍꯥꯏꯅꯕꯅꯤ ꯃꯤꯅꯁꯨ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅ ꯍꯥꯏ ꯇꯟꯖꯥ ꯑꯗꯨꯗ ꯃꯃꯥ ꯇꯣꯝꯕꯤ ꯆꯪꯂꯛꯇꯨꯅ ꯀꯔꯤ ꯋꯥꯔꯤꯅꯣ ꯅꯈꯣꯏꯅ ꯁꯥꯟꯅꯔꯤꯕꯗꯨꯕꯣ ꯀꯩꯁꯨ ꯁꯥꯟꯅꯗꯦꯗ ꯁꯥꯟꯅꯔꯤꯕꯗꯨꯃꯛꯇꯗ ꯁꯥꯟꯅꯗꯦꯌꯦ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥ ꯍꯥꯏ ꯅꯆꯥꯅꯨꯄꯥꯁꯦ ꯀꯩꯁꯨ ꯇꯧꯗꯦ ꯇꯨꯝꯁꯤꯠ ꯐꯥꯗꯕꯒꯤ ꯇꯨꯝꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯏꯁ ꯏꯃꯥꯗꯤ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯗꯅ ꯄꯥꯈꯠꯂꯨꯔꯦꯗꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥ ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯐꯩ ꯅꯄꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥ ꯍꯥꯏꯕꯗꯅꯦ ꯏꯃꯥꯁꯦ ꯄꯥꯈꯠꯂꯤꯕꯅꯤꯅꯦꯍꯦ ꯇꯣꯝꯕ ꯃꯆꯤꯟꯗ ꯇꯞꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯃꯦ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯤ ꯃꯆꯥꯅꯨꯄꯥ ꯊꯧꯕꯅ ꯏꯃꯥ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ ꯑꯩꯈꯣꯏꯒꯤ ꯂꯣꯏꯔꯦ ꯊꯤꯔꯝꯃꯕꯅꯤ ꯅꯄꯥꯅ ꯆꯥꯅꯅꯦ ꯁꯨꯛꯊꯣꯛ ꯊꯣꯛꯂꯛꯇꯕꯗꯨꯗ ꯀꯧꯕ ꯆꯪꯉꯛꯏꯕꯅꯤ ꯑꯗꯨꯗꯤ ꯆꯥꯔꯨꯔꯁꯤꯔ ꯏꯃꯥ ꯍꯣꯏ ꯂꯥꯛꯑꯣ ꯃꯈꯣꯏ ꯄꯥꯕ ꯂꯥꯛꯄꯤꯔꯣ ꯍꯣꯏ ꯁꯣꯝꯗꯅ ꯂꯥꯏꯖ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤ ꯂꯥꯏꯖꯒꯤ ꯃꯃꯥ ꯊꯔꯣꯅ ꯆꯍꯤꯗꯣ ꯌꯥꯗ꯭ꯔꯦꯕ ꯅꯪ ꯌꯥꯗ꯭ꯔꯦꯀꯣ ꯍꯧꯔꯛꯑꯅꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯑꯁꯤꯃꯨꯛ ꯍꯧꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯪꯅ ꯅꯌꯨꯝ ꯁꯨꯛꯄꯥꯟ ꯄꯥꯜꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ ꯏꯃꯥ
Imana ay yum asu ang palhaningisina kaygino. Hay, aina yamna nangse yum sida layhaningdabagi, nungsidabagi koitan tanba nate. Ichani, mama ay kinakta punsi chupa layhaningdibani. Adubu, chatnabi asina yade ni he. Ichani nungsi haiduna phajinduna thambado yade. Noise, nayum pandaba yadabani. Nupina mayum pandradi, charon suron loina mutpa tare. Ay khakta pandabada mutloi kaisu. Hay, mutpagi wangaktasu nate. Hayeng aina sikraga kanaga lehodorige. Natomda lehoba yagadoribro. Yani lehoge, itomta. Aduna bu hena wai sangane. Ibema, sinda haibadi yamna laibani ko. Kainu khangdeba. Natomta laibaduga. Nachanasu napuruiba yauna laibaduga karambana phage. Natomta hingnaga nangna solaba matamda kanana seba tawbigani. Miyoibana macha poknaribase karigino haiba nangmuna khalu. Naitom hingbasina ne hena nungairamdaba kanamta mayum panaramaro khangabra adagi thengna chahili ne yum panbase nupina macha yamna yawgandi lisalaklaga angang yawi yawdi haidana yamna tawbani yum pani haina palaga macha yawba ngamdraba imunga do kainomdi adum tawradawni wadoise kanano nupi aikhoi aduna ne wakhaldo munna khantharaga ne matang matam chana yumado pangadabani khangaba ho paladabani hada hapta sida nangi palani se kayam kuirage o handakti ne soidana paladabani handaka soiraba imana ne nupa ama silani aduga ne luhungadabani ya de kaina ningai toba yaroi ko hoi aduni dana wado hairamlaga tharo thokre laija machinda murum sonduna leihau amaduna lakni la oi haiba phabu khangde aine imana haiba misal masak khangdaba nupado aduda taga torabra khangteda asumna laijana haibadu yaduna laijaga thaubaga do chenduna luhonglami ayuki matam tombi isau langde asi thoktanaba aina matam kayadagi isa nupa asida nupi koiganu haiba ainadi hairiba wado taribo ningdan aduga icha nupa asinadi kaemta taramdre aina haikiba singado aremba loina tare aremba tombi agi laibak sidiba ko se nung ama paraga kokse thugaiba aine ai asumna tobase pamdabaneba matang matam yamna chadri haibanida ichane haidana mama aigi apambase karimata khangdaba mama ainadi mabu hek poklakpadagi mana haiba induna lai aduga mabu pokliba mama aina haibana indab hai kainu nana ngasaidagi ngangiba mayamdubo ha lakta ngariba mausina taraga nungaigadoribra haibanida o taning dasanu tananabani aina hairise khangaba tananaba nupi sina chahi halabanina ichase namdana mana laisalakpani icha nupa asisu nungsinaruba kaubanina adum pusilakpa pangi icha nupa se seida thoknanaba aina nupi koiganu haibasi yadeba nupi yam koininge khangaba mama aigi wa ngakna chattaba adu karigino manangna aduk yamna sawi dubu mause fattaba mausu natedana makhoi pabana khangbirabo fattaba mauni afaba mauni haibase khangababa ngarang na hanta lakpada ngai afaba mauni kaina yamna khangbadawna maugi makundine kuira ka khanggadabani nauringaida khangba ngamgadaba nate aduga yamna khangbaga saradana masi nupi sidi mawong amanidana phagera pharoira ai khangde aigidi hojik mau pamde hairedana aigi wase icha nupa asina thugairedana aina kadorage sidagidine aibu mama aibu irai laina khan aina lemna tokani khanbraba usittabagi chapchaba thabaktine aina tawdosini khangaba hojikti aigi icha nupa leitre mau laklabanina maugi oikre aigi icha nupa lei hairubaga yar kainoma tawbada maugi michangni changkidoisi magi nupinina icha nupa haibase nupi bu thirabadi loire masida thoktanaba aina phana kana haibado lawdaba tombiya nangi na tawse mawong chaba khara waliko mina taraga ngawrabra mamau laaga asumna haina kini ko icha asina nupi se lawbada makhoi pabagi khud soidana yaramgani yawe yawraga nang kaidawge haibano
ꯇꯣ ꯑꯩꯅ ꯈꯪꯉꯕꯅꯤ ꯅꯍꯥꯟ ꯅꯄꯥꯅ ꯆꯥ ꯋꯥꯔꯤ ꯀꯨꯏꯅ ꯁꯥꯟꯅꯩꯌꯦꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯆꯤꯡꯅꯔꯕꯅꯤ ꯆꯤꯡꯅꯕ ꯅꯣꯡꯉꯥꯟꯕꯒ ꯅꯨꯄꯤ ꯆꯦꯜꯂꯛꯄ ꯍꯩ ꯏꯆꯥꯁꯦ ꯑꯉꯥꯡ ꯅꯠꯇꯦ ꯅꯨꯄꯤ ꯊꯤꯕ ꯌꯥꯔꯕꯅꯤ ꯈꯪꯉꯕ ꯏꯆꯥꯅ ꯊꯃꯣꯏ ꯀꯥꯏꯅ ꯂꯩꯕꯗꯣ ꯃꯄꯥ ꯑꯩꯅ ꯄꯥꯝꯗꯕ ꯅꯨꯃꯤꯠꯇꯨꯗ ꯃꯄꯥ ꯑꯣꯏꯕ ꯅꯪꯅ ꯅꯆꯥ ꯑꯁꯦ ꯊꯤꯡꯂꯝꯂꯕꯗꯤ ꯉꯁꯤ ꯊꯣꯛꯂꯤꯕꯁꯦ ꯊꯣꯛꯂꯝꯂꯣꯏꯗꯕꯅꯤ ꯁꯤꯅ ꯐꯠꯇ꯭ꯔꯣ ꯏꯃꯧ ꯐꯪꯉꯤ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯤꯕ ꯃꯈꯣꯏ ꯄꯥꯕꯁꯦ ꯑꯩꯅ ꯃꯨꯟꯅ ꯈꯪꯉꯕꯅꯤ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯏꯆꯥ ꯑꯁꯤꯕꯨ ꯑꯩ ꯈꯛꯇꯒꯤ ꯏꯆꯥꯔꯣ ꯃꯈꯣꯏ ꯄꯥꯕꯒꯤꯗꯤ ꯅꯠꯇꯕ꯭ꯔꯣ ꯐꯔꯝꯃꯅꯤ ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯑꯁꯦ ꯃꯧꯒꯤ ꯑꯣꯏꯈ꯭ꯔꯦꯗꯅ ꯅꯨꯡꯉꯥꯏꯔꯣ ꯅꯨꯡꯉꯥꯏꯔꯣ ꯑꯩꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯔꯒ ꯅꯈꯣꯏ ꯅꯨꯡꯉꯥꯏꯔꯣ ꯍꯥꯏ ꯇꯣꯝꯕꯤ ꯃꯁꯤꯗ ꯁꯥꯎꯅꯤꯡꯉꯥꯏ ꯃꯔꯝ ꯀꯩꯁꯨ ꯂꯩꯇꯦ ꯀꯔꯤꯒꯤ ꯂꯩꯇꯕꯅꯣ ꯃꯧ ꯑꯁꯤꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯃꯣꯏ ꯁꯣꯛꯀꯗꯕ ꯊꯕꯛ ꯋꯥꯍꯩ ꯅꯪ ꯍꯥꯏꯒꯅꯨꯀꯣ ꯍꯥꯏꯔꯦ ꯃꯥꯅ ꯊꯃꯣꯏ ꯁꯣꯛꯇꯅ ꯑꯩꯅ ꯁꯣꯛꯏꯁꯦ ꯌꯧꯔꯝꯒꯗ꯭ꯔꯣ ꯃꯁꯤ ꯌꯦꯡꯉꯨꯅꯦꯍꯦ ꯃꯥꯗꯤ ꯂꯃꯈꯥꯡꯗ ꯊꯦꯡꯅꯔꯛꯄ ꯈꯪꯉꯕ ꯑꯗꯨꯒ ꯑꯩꯅ ꯏꯆꯥꯁꯦ ꯊꯥꯕꯨꯝ 10 ꯅꯥꯎꯐꯨꯗꯨꯅ ꯄꯣꯛꯂꯛꯏꯕ ꯊꯧꯕꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯂꯥꯏꯖꯗꯨ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯊꯧꯕꯅ ꯏꯃꯥꯅ ꯍꯥꯏꯔꯤꯁꯤꯡꯁꯦ ꯅꯪ ꯇꯥꯔꯨꯅꯨꯀꯣ ꯀꯃꯥꯏ ꯇꯥꯔꯣꯏꯗꯣꯏꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯍꯧꯅ ꯍꯧꯅ ꯉꯥꯡꯉꯒ ꯑꯗꯣ ꯇꯥꯁꯤꯟꯅꯔꯨꯅꯨ ꯍꯥꯏꯕ ꯀꯃꯥꯏꯅ ꯇꯥꯁꯤꯟꯅꯔꯣꯏꯗꯣꯏꯅꯣ ꯑꯩꯕꯨ ꯅꯥꯄꯪꯕ ꯃꯤꯁꯛꯂꯣ ꯑꯁ ꯂꯥꯏꯖꯥ ꯉꯁꯥꯏꯗꯒꯤ ꯏꯃꯥꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯦ ꯇꯥꯕ ꯌꯥꯕ ꯋꯥ ꯑꯝꯇ ꯌꯥꯎꯗꯦ ꯈꯪꯉꯕ ꯏꯃꯥꯁꯦ ꯁꯥꯎꯗꯅ ꯉꯥꯡꯖꯔꯤꯕꯅꯤꯅꯦ ꯅꯪꯕꯣ ꯀꯩꯅꯣꯕ ꯁꯥꯎꯅꯤꯡꯉꯤꯁꯦ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯌꯨꯝ ꯄꯥꯟꯕꯁꯨ ꯅꯠꯇꯦ ꯁꯥꯎꯅꯤꯡꯉꯥꯏ ꯃꯔꯝꯁꯦ ꯀꯩꯅꯣꯕ ꯏꯃꯥꯁꯤꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯉꯤꯁꯦ ꯏꯃꯨꯡ ꯑꯁꯤꯗ ꯂꯥꯏ ꯐꯠꯇꯕ ꯑꯃ ꯆꯪꯉꯛꯑꯒ ꯇꯥꯃꯣꯕꯨ ꯆꯤꯡꯊꯣꯛꯈꯤꯕꯁꯦ ꯉꯥꯏꯔꯦ ꯁꯨꯃꯥꯏꯅꯕꯨ ꯀꯅꯥꯅ ꯉꯥꯡꯅꯒꯦ ꯏꯃꯥꯁꯦ ꯃꯀꯣꯛ ꯌꯥꯗ꯭ꯔ ꯃꯥꯜꯂꯦ ꯑꯝꯇ ꯂꯥꯏꯌꯦꯡꯉꯨ ꯑꯃꯥꯏꯕꯔꯥ ꯑꯃꯥꯏꯕꯤꯔꯥ ꯇꯧꯔꯒ ꯅꯠꯇ꯭ꯔꯗꯤ ꯂꯥꯏꯖ ꯑꯩꯒꯤ ꯏꯆꯤꯡ ꯃꯇꯥ ꯑꯁꯤꯒꯅꯦ ꯈꯠꯅꯔꯨꯗꯅ ꯌꯨꯝꯁꯦ ꯀꯥꯏꯕ ꯇꯥꯔꯦ ꯑꯩꯅ ꯅꯍꯥꯟꯅ ꯑꯩꯈꯣꯏ ꯃꯥꯗꯤ ꯁꯨꯃꯥꯏꯅ ꯇꯧꯋꯦꯅ ꯍꯥꯏꯗ꯭ꯔꯣ ꯇꯥꯃꯣꯅ ꯍꯥꯏꯕꯗꯒꯤꯅꯦ ꯑꯁꯦꯡꯕꯗꯅ ꯈꯔ ꯍꯦꯟꯅ ꯍꯦꯟꯖꯜꯂꯝꯃꯤ ꯑꯗꯣ ꯅꯪꯅ ꯋꯥꯈꯜ ꯇꯥꯏ ꯑꯍꯜꯁꯤꯒ ꯆꯞ ꯃꯥꯟꯅꯔꯨꯅꯣꯅ ꯍꯥꯏꯕꯗꯨꯗ ꯑꯍꯜꯗꯤ ꯑꯍꯟ ꯈꯔ ꯈꯪꯁꯤꯟꯅꯗ ꯈꯔ ꯎꯁꯤꯟꯅꯗ ꯇꯧꯕ ꯇꯥꯔꯦꯗꯅ ꯂꯥꯏꯖ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩ ꯀꯩꯅꯣ ꯊꯣꯡꯉꯤꯗꯨꯕꯣ ꯉꯥ ꯊꯣꯡꯉꯤ ꯀꯥꯏꯗꯒꯤ ꯉꯁꯥꯏ ꯄꯥꯕꯅ ꯉꯟꯇꯥꯅ ꯉꯥ ꯂꯩꯔꯛꯏ ꯀꯩꯊꯦꯜꯗꯒꯤ ꯑꯩꯈꯣꯏ ꯄꯥꯕꯗꯤ ꯅꯪ ꯂꯥꯛꯄꯁꯦ ꯌꯥꯝ ꯍꯔꯥꯎꯖꯕꯅꯤ ꯄꯥꯕꯗꯤ ꯌꯥꯝ ꯐꯩ ꯅꯃꯥꯁꯤꯗꯤ ꯂꯣꯏꯔꯦ ꯑꯁ ꯌꯥꯔꯦꯕ ꯂꯥꯏꯖꯥ ꯆꯥꯛꯁꯦ ꯂꯣꯏꯔꯦ ꯆꯥꯅꯅꯕ ꯇꯧꯔꯁꯦ ꯍꯥꯏꯕ꯭ꯔꯣ ꯊꯤꯔꯝꯃꯣ ꯑꯩ ꯏꯃꯥ ꯍꯣꯏ ꯀꯧꯁꯤꯜꯂꯛꯑꯒꯦ ꯍꯣꯏ ꯍꯣꯏ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯊꯧꯕ ꯃꯄꯥꯟꯗ ꯃꯃꯥ ꯀꯧꯕ ꯊꯣꯔꯛꯂꯝꯃꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯄꯥꯕ ꯏꯃꯥ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯅꯃꯧ ꯅꯨꯄꯤꯅ ꯆꯥꯛ ꯊꯤꯍꯧꯔꯤ ꯏꯄꯥꯁꯨꯅꯦ ꯆꯥꯛ ꯂꯥꯝꯕꯗ ꯂꯣꯏꯔꯕꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯎꯔꯁꯤ ꯆꯥꯎꯔꯁꯤ ꯀꯩꯅꯣ ꯆꯥꯛ ꯆꯥꯕ ꯍꯥꯏꯕꯒꯤꯕꯨ ꯅꯪꯅ ꯊꯣꯔꯛꯏꯕ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯃꯧ ꯃꯥꯅ ꯊꯣꯛꯂꯛꯇꯗꯅ ꯅꯪꯅ ꯊꯣꯛꯂꯛꯏꯕꯅꯤꯅꯦ ꯍꯥ ꯑꯁ ꯏꯃꯥ ꯃꯄꯨꯔꯣꯏꯕꯅ ꯑꯃꯨꯛ ꯍꯧꯔꯛꯑꯦꯅꯦ ꯃꯧ ꯃꯥꯅ ꯊꯣꯛꯂꯛꯄꯗꯤ ꯀꯩꯗꯧꯒꯦ ꯑꯩꯅ ꯊꯣꯔꯛꯑꯁꯨ ꯃꯥꯅ ꯊꯣꯔꯛꯑꯁꯨ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯏꯃꯥ ꯀꯗꯥꯏꯗꯒꯤ ꯃꯥꯟꯅꯗꯣꯏꯅꯣ ꯍꯥ ꯃꯧ ꯃꯥꯅꯅꯦ ꯊꯣꯔꯛꯐꯝ ꯊꯣꯛꯄꯅꯤ ꯑꯁ ꯏꯃꯥ ꯁꯨꯃꯥꯏ ꯇꯧꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯉꯕꯅꯤ ꯃꯥꯅ ꯆꯥꯛ ꯊꯤꯔꯤꯉꯩꯗ ꯑꯩꯅ ꯁꯨꯝ ꯀꯧꯔꯨꯔꯒꯦꯅ ꯊꯣꯔꯛꯄꯅꯦꯃꯤ ꯏꯃꯥ ꯅꯪꯕꯣ ꯍꯩ ꯅꯆꯤꯟ ꯊꯤꯒꯅꯨ ꯑꯩ ꯂꯣꯏ ꯈꯪꯉꯤ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯊꯧꯗꯥꯔꯛꯏ ꯅꯠꯇ꯭ꯔꯣ ꯊꯧꯗꯥꯔꯛꯄ ꯅꯠꯇꯦꯃꯤ ꯏꯃꯥ ꯊꯧꯗꯥꯔꯛꯇꯅ ꯅꯪꯅ ꯍꯦꯛꯇ ꯊꯣꯔꯛꯀꯗꯕ ꯅꯠꯇꯦ ꯅꯣꯡꯃꯗ ꯐꯥꯎꯕ ꯏꯆꯥ ꯅꯨꯄꯥꯁꯦ ꯑꯩꯅꯅꯦ ꯄꯥꯈꯣꯟꯒ ꯁꯤꯖꯤꯟꯅꯕ ꯅꯠꯇꯦ ꯑꯗꯨꯒ ꯉꯔꯥꯡ ꯅꯍꯥꯟꯇ ꯂꯥꯛꯄ ꯃꯥꯅ ꯏꯆꯥꯁꯤꯗ ꯊꯧꯗꯥꯗꯅꯒꯁꯨ ꯇꯧꯕ ꯁꯥꯔꯤ ꯑꯁ ꯏꯃꯥ ꯅꯪꯁꯨ ꯅꯨꯄꯤ ꯊꯤꯔꯕꯅꯤꯅ ꯅꯨꯄꯤꯁꯤ ꯀꯤꯕ ꯍꯧꯔꯦꯅꯦ ꯍꯥ ꯏꯃꯥ ꯅꯃꯧ ꯅꯨꯄꯤꯅ ꯊꯧꯗꯥꯔꯛꯄ ꯅꯠꯇꯦꯃꯤ ꯍꯩ ꯇꯥꯅꯤꯡꯗꯦ ꯀꯅꯥꯒꯤ ꯏꯃꯧ ꯋꯥꯗꯣ ꯍꯥꯏꯔꯒ ꯇꯣꯝꯕꯤ ꯁꯥꯎꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯃꯄꯥ ꯇꯣꯝꯕꯅ ꯏꯕꯨꯡꯉꯣ ꯅꯃꯥꯁꯦ ꯄꯥꯛ ꯌꯥꯔꯣꯏꯗꯧꯔꯤ ꯁꯤꯗꯅꯦ ꯄꯥꯕ ꯑꯩꯅ ꯃꯊꯥ ꯁꯥꯔꯤꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯌꯨꯝ ꯀꯥꯏꯕ ꯁꯣꯏꯔꯣꯏꯀꯣ ꯏꯃꯥꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯦ ꯍꯦꯟꯃꯜꯂꯤ ꯅꯨꯄꯤꯁꯨ ꯂꯣꯏꯅ ꯇꯥꯍꯧꯕꯅꯤ ꯇꯞꯅ ꯉꯥꯡꯕꯁꯨ ꯅꯠꯇꯦ ꯏꯄꯥꯅꯁꯨ ꯍꯥꯏꯔꯤꯕꯅꯤꯅꯦ ꯃꯧꯁꯦ ꯇꯥꯔꯒ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯅ ꯑꯩꯅ ꯏꯃꯥꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕꯅꯤ ꯃꯥꯟꯅꯕ ꯌꯥꯔꯣꯏꯅ ꯍꯥꯏꯔꯤꯅꯤ ꯃꯗꯣ ꯍꯥꯏꯔꯁꯨꯅꯦ ꯅꯃꯥꯁꯤꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯧꯁꯦ ꯃꯆꯤꯟ ꯈꯨꯝꯃꯛꯀꯅꯤ ꯑꯗꯨꯅꯤ ꯑꯩꯅ ꯄꯥꯈꯠꯂꯤꯁꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯎꯔꯁꯤ ꯍꯣꯏ ꯄꯥꯕ
ꯃꯌꯥꯝ ꯑꯗꯨ ꯄꯨꯟꯅ ꯆꯥꯛ ꯆꯥꯅꯅꯕ ꯂꯣꯏꯅ ꯏꯀꯨꯏ ꯀꯨꯏꯅ ꯐꯝꯃꯤ꯫ ꯇꯣꯝꯕꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯒꯤ ꯆꯥꯛ ꯑꯗꯨ ꯌꯦꯡꯗꯨꯅ, "ꯅꯨꯄꯥ ꯑꯅꯤꯒꯤ ꯊꯤꯔꯤꯕ ꯆꯥꯛꯁꯦ ꯌꯥꯝꯃꯟꯗꯦ. ꯑꯩꯅ ꯊꯤꯕ ꯀꯥꯟꯗꯗꯤ ꯃꯌꯥꯝ ꯃꯌꯥꯝ ꯊꯤꯕꯅꯤ. ꯑꯩꯈꯣꯏꯗ ꯊꯤꯔꯤꯁꯤꯅ ꯌꯥꯝꯃꯟꯈ꯭ꯔꯦ. ꯅꯠꯇꯦ ꯁꯤꯕꯨ ꯅꯪ ꯂꯣꯏ ꯆꯥꯕ ꯉꯝꯗꯣꯏꯔꯣ? ꯅꯁꯥꯗꯤ ꯄꯥꯅ ꯎꯏꯗ. ꯉꯝꯒꯗꯕ ꯑꯣꯏꯗꯤ ꯐꯩ. ꯑꯩꯗꯤꯅꯦ ꯆꯥꯛ ꯂꯦꯝꯕ ꯌꯥꯗꯦ." "ꯑꯩ ꯍꯥꯞꯆꯜꯂꯒꯦ ꯏꯃꯥ." "ꯈꯪꯗ꯭ꯔꯗꯤꯅꯦ ꯈꯔ ꯍꯪꯕ ꯇꯝꯃꯨ, ꯋꯥ ꯉꯥꯡꯅꯗꯅꯕ. ꯅꯌꯨꯝ ꯄꯥꯟꯅꯤ ꯈꯛꯇ ꯈꯪꯉꯗꯅ." "ꯑꯁ ꯏꯃꯥ, ꯑꯩ ꯌꯥꯝ ꯆꯥꯅꯤꯡꯗꯦ. ꯑꯗꯨꯅ ꯌꯥꯝꯅ ꯍꯥꯞꯍꯟꯗꯕꯅꯤ." "ꯍꯩ, ꯇꯨꯃꯤꯟꯅ ꯆꯥꯛꯇꯣ ꯆꯥꯎ. ꯅꯨꯄꯤ ꯃꯁꯦꯟꯒꯤ ꯋꯥꯗ ꯅꯪ ꯌꯥꯎꯁꯤꯜꯂꯛꯀꯅꯨ." ꯍꯟꯗꯛꯇꯤ ꯊꯧꯕꯁꯨ ꯃꯈꯥ ꯇꯥꯗ ꯆꯥꯛ ꯑꯗꯨ ꯇꯨꯃꯤꯟꯅ ꯆꯥꯈ꯭ꯔꯦ꯫ ꯂꯥꯏꯖꯁꯨ ꯇꯨꯃꯤꯟꯅ ꯆꯥꯏ꯫ ꯇꯣꯝꯕꯤ ꯆꯥꯅ ꯆꯥꯅ ꯑꯗꯨꯝ ꯋꯥ ꯉꯥꯡꯕ ꯂꯦꯞꯇꯦ꯫ "ꯅꯪꯅ ꯊꯣꯡꯂꯤꯕ ꯆꯥꯛꯁꯦ ꯄꯦꯠꯃꯜꯂꯤꯅꯦ. ꯁꯤꯗꯤ ꯌꯥꯔꯣꯏ." ꯃꯄꯨꯔꯣꯏꯕ ꯇꯣꯝꯕꯅ, "ꯀꯩꯁꯨ ꯄꯦꯠꯄ ꯅꯠꯇꯦꯅꯦ. ꯑꯗꯨꯝ ꯌꯥꯔꯦ ꯀꯩꯅꯣ ꯃꯃꯥ. ꯃꯈꯣꯏ ꯄꯥꯕꯗ ꯌꯥꯔꯁꯨ ꯏꯆꯥ ꯅꯨꯄꯥꯗ ꯌꯥꯗꯦ." ꯂꯥꯏꯖꯗꯨ ꯇꯨꯃꯤꯟꯅ ꯂꯩ꯫ ꯇꯣꯝꯕꯤ ꯃꯈꯥ ꯇꯥꯗꯨꯅ, "ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯗꯤꯅꯦ ꯆꯥꯛ ꯑꯄꯦꯠꯄ ꯍꯩꯅꯗꯕꯅꯤ. ꯈꯔ ꯀꯟꯇꯛꯅ ꯊꯣꯡꯒꯗꯕ." "ꯍꯣꯏ ꯃꯥ." "ꯅꯠꯇꯦ, ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯅ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯑꯦ ꯍꯥꯏꯕꯗꯥꯏꯅꯦ. ꯑꯗꯨꯒ ꯏꯆꯥ ꯅꯨꯄꯥ ꯑꯁꯤꯅ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯕ꯭ꯔꯣ? ꯈꯪꯐꯝꯗꯤ ꯊꯣꯛꯄꯅꯤ. ꯌꯨꯝ パンꯕ ꯍꯥꯏꯕꯁꯦ ꯈꯪꯉꯒ ꯄꯥꯜꯂꯛꯀꯗꯕ. ꯈꯪꯗꯅ ꯄꯥꯜꯂꯛꯑꯒ ꯃꯤꯀꯨꯞ ꯈꯨꯗꯤꯡ, ꯊꯕꯛ ꯈꯨꯗꯤꯡ ꯇꯥꯛꯅꯕꯗꯨꯗꯤ ꯑꯩ ꯄꯥꯝꯗꯦ. ꯉꯝꯁꯨ ꯉꯝꯃꯣꯏ. ꯑꯗꯨꯅꯅꯦ ꯉꯥꯡꯅꯗꯅꯕ ꯊꯕꯛ ꯇꯧꯅꯦ." ꯂꯥꯏꯖꯗꯨ ꯆꯥꯛ ꯆꯥꯐꯝ ꯑꯃ ꯈꯪꯗꯦ꯫ ꯍꯦꯛ ꯍꯧꯕꯗꯒꯤ ꯃꯅꯦꯝꯄꯣꯛꯅ ꯉꯥꯡꯗꯨꯅ ꯂꯩꯕꯗꯨꯗ ꯑꯁꯣꯏꯕ ꯄꯨꯊꯣꯛꯇꯅ, ꯑꯁꯣꯏꯕ ꯂꯩ ꯈꯪꯗꯦ ꯂꯩꯇꯦ ꯈꯪꯗꯦ. ꯊꯧꯕꯅ, "ꯏꯃꯥ, ꯃꯁꯤꯗꯁꯨ ꯃꯃꯥꯅ ꯐꯠ ꯀꯛꯇꯨꯅ, ꯃꯧꯒ ꯑꯩꯒ ꯁꯥꯟꯅꯕ ꯋꯥꯔꯤꯁꯤꯗ ꯏꯕꯨꯡꯉꯣ ꯅꯪ ꯌꯥꯎꯔꯛꯀꯅꯨ. ꯃꯧꯗꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ, ꯅꯪꯉꯣꯟꯗ ꯅꯠꯇꯦ." ꯊꯧꯕꯁꯨ ꯃꯃꯥꯒꯤ ꯃꯇꯧꯗꯨꯗ ꯃꯈꯥ ꯇꯥꯔꯛꯂꯝꯗꯦ꯫ ꯇꯣꯝꯕꯤ ꯃꯈꯥ ꯇꯥꯗꯨꯅ, "ꯊꯣꯡꯂꯤꯕ ꯏꯟꯖꯥꯡꯁꯤꯁꯨ ꯈꯔ ꯍꯥꯎꯕ ꯋꯥꯠꯂꯤ. ꯃꯧꯅꯦꯅ ꯑꯁꯣꯏꯕꯒꯤ ꯑꯁꯣꯏꯕ ꯉꯥꯛꯇ. ꯂꯥꯛꯇ ꯉꯥꯏꯔꯤꯕ ꯃꯧ ꯍꯥꯏꯕꯁꯤꯗꯤ ꯑꯁꯣꯏꯕ ꯂꯩꯇꯦ, ꯊꯕꯛ ꯐꯩ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤ. ꯑꯩꯈꯣꯏꯒꯤꯁꯤꯗꯤ ꯌꯥꯗ꯭ꯔꯦ. ꯅꯧꯔꯤꯉꯩꯁꯤꯗ ꯑꯁꯣꯏꯕꯒꯤ ꯑꯁꯣꯏꯕ ꯉꯥꯛꯇ. ꯀꯨꯏꯁꯜꯂꯛꯂꯕꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯃꯠꯇ ꯂꯧꯈꯠꯄ ꯌꯥꯗꯕꯒꯤ ꯐꯤꯕꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ." ꯂꯥꯏꯖ ꯃꯕꯨꯛꯅꯤꯡꯗ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯈꯥꯡꯉꯤ꯫ ꯊꯧꯕꯁꯨ ꯈꯪꯉꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯣꯏꯔꯝꯒꯗꯕ ꯐꯤꯕꯝ ꯑꯗꯨ ꯃꯄꯨꯔꯣꯏꯕ ꯇꯣꯝꯕꯅ, "ꯃꯃꯥ, ꯆꯥꯛ ꯑꯗꯨ ꯑꯣꯛꯇ꯭ꯔꯤꯕꯣ? ꯑꯣꯟꯊꯣꯛꯅ ꯀꯨꯏꯅ ꯆꯥꯏꯗ." ꯇꯣꯝꯕꯤ ꯈꯔ ꯁꯥꯎꯅ, "ꯆꯥꯛ ꯏꯟꯖꯥꯡ ꯁꯛꯇꯥ ꯑꯁꯤꯒ ꯀꯃꯥꯏꯅ ꯆꯥꯕ ꯌꯥꯗꯣꯏꯅꯣ? ꯁꯛꯇꯥ ꯑꯁꯤꯒ ꯅꯨꯄꯤꯅꯤꯅ." ꯋꯥꯗꯣ ꯍꯥꯏꯔꯒ ꯇꯣꯝꯕꯤꯗꯨ ꯁꯥꯎꯔꯥꯡꯅꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤ꯫ ꯊꯧꯕ ꯃꯃꯥ ꯊꯣꯛꯈꯤꯕ ꯑꯗꯨꯗ ꯋꯥꯏ ꯁꯪꯕꯒꯤ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯃꯀꯨꯕꯣꯛ ꯇꯣꯝꯕꯅ, "ꯋꯥꯏ ꯑꯃ ꯍꯦꯛ ꯁꯪꯉꯤꯗ." "ꯏꯃꯧ ꯏꯕꯦꯝꯃ, ꯀꯩꯝꯇ ꯈꯟꯒꯅꯨꯀꯣ. ꯅꯅꯦꯝꯃꯁꯦ ꯃꯥꯒꯤ ꯃꯑꯣꯡꯅꯤ. ꯍꯥꯟꯅꯗꯒꯤ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯕ. ꯁꯦꯝꯗꯣꯛꯄꯗ ꯈꯔ ꯋꯥꯅ ꯊꯣꯛꯀꯅꯤ." "ꯍꯣꯏ ꯄꯥꯕ." "ꯑꯁꯨꯛ ꯍꯥꯎꯕ ꯏꯟꯖꯥꯡꯁꯤꯗ ꯃꯥꯅ ꯑꯁꯣꯏꯕ ꯊꯤꯗꯅ." ꯃꯆꯥꯅꯨꯄꯥꯅ, "ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯄꯥꯕ." "ꯐꯔꯦ ꯐꯔꯦ, ꯏꯄꯥꯁꯨ ꯑꯣꯏ. ꯍꯧꯒꯠꯂꯒꯦꯀꯣ." ꯑꯁꯨꯝꯅ ꯇꯣꯝꯕ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯇꯨꯝꯅꯔꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯅꯤ ꯂꯥꯏꯖ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯗꯨꯅ ꯇꯨꯝꯅꯅꯕ ꯆꯪꯂꯛꯂꯝꯃꯤ꯫ "ꯋꯥꯔꯝꯃꯅꯤ, ꯇꯨꯝꯅꯅꯕ ꯇꯧꯔꯣ ꯂꯥꯛꯑꯣ." "ꯍꯣꯏ." "ꯑꯗꯣ ꯂꯥꯏꯖ, ꯅꯪ ꯏꯃꯥꯅ ꯍꯥꯏꯕꯁꯤꯡꯗꯣ ꯑꯝꯇ ꯇꯥꯕ ꯌꯥꯗꯦꯀꯣ." "ꯀꯩꯒꯤꯅꯣ ꯅꯣꯏ ꯏꯃꯥꯁꯤꯅ ꯑꯁꯨꯛ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯤꯕꯣ?" "ꯐꯠꯇꯕꯗꯤ ꯅꯠꯇꯦ, ꯃꯥꯒꯤꯁꯦ ꯀꯩꯅꯣꯅꯤ. ꯑꯁꯨꯛ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯤꯕꯨ ꯐꯠꯇꯕ ꯅꯠꯇꯦ. ꯅꯃꯥꯅꯦꯗꯅ ꯑꯐꯕ ꯑꯃ ꯑꯣꯏꯍꯟꯅꯤꯡꯉꯤꯔꯣ?" "ꯑꯁ ꯑꯗꯨꯒꯤ ꯅꯠꯇꯦꯕ. ꯃꯅꯦꯝ ꯑꯐꯕꯤ ꯍꯥꯏꯕꯗꯨꯗꯤꯅꯦ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕ ꯅꯠꯇꯦ, ꯈꯪꯉꯕ?" "ꯈꯪꯉꯦꯕ. ꯑꯗꯣ ꯃꯥꯅ ꯌꯥꯗꯅ ꯂꯨꯍꯣꯡꯕꯗꯨꯗ ꯁꯥꯎꯅꯤꯡꯗꯅ ꯇꯧꯔꯤꯅꯦꯕ. ꯑꯗꯅꯤ ꯑꯩꯅ ꯅꯃꯥꯁꯦ ꯑꯃꯥꯏꯕ ꯑꯃ ꯇꯧꯔꯒ ꯂꯥꯏꯌꯦꯡꯉꯨ ꯍꯥꯏꯁꯦ." "ꯅꯃꯥ ꯍꯥꯏꯅꯨ, ꯏꯃꯥ ꯍꯥꯏꯌꯨ." "ꯅꯨꯡꯁꯤꯒꯦ ꯇꯧꯕꯅꯤ. ꯃꯑꯣꯡ ꯑꯁꯤꯅ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯦ." "ꯅꯅꯦꯝꯄꯣꯛꯅꯤꯅꯦ ꯅꯪꯕꯣ. ꯑꯉꯥꯡ ꯅꯪꯅ ꯈꯔ ꯍꯜꯂꯨꯕ." "ꯑꯩꯅ ꯅꯍꯥꯟꯋꯥꯏ ꯀꯩ ꯍꯥꯏꯈꯤ?" "ꯀꯩꯅꯣ ꯀꯩ ꯍꯥꯏꯈꯤ ꯍꯥꯏꯕꯕꯣ?" "ꯑꯩꯗꯤ ꯐꯔꯗꯤ ꯌꯥꯝ ꯐꯩ. ꯀꯩꯒꯨꯝꯕ ꯐꯠꯂꯛꯇ꯭ꯔꯗꯤꯅꯦ ꯑꯩꯅ ꯍꯦꯟꯅ ꯐꯠꯂꯣꯏ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ? ꯃꯗꯣ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯌꯥꯔꯣꯏꯕ. ꯃꯇꯝꯗꯨꯗꯗꯤ ꯇꯥꯃꯣꯕꯨ ꯌꯥꯏ ꯀꯥꯏꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ. ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯣꯏꯔꯛꯀꯅꯤꯗꯤ ꯈꯪꯗꯕ. ꯑꯩꯒꯤ ꯏꯆꯤꯡꯗꯣ ꯇꯥꯃꯣ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ?" "ꯍꯣꯏꯕ, ꯈꯪꯉꯦꯕ." "ꯃꯗꯣ ꯀꯥꯡꯊꯣꯔꯛꯂꯕꯗꯤ ꯑꯩ ꯈꯪꯗꯦꯀꯣ." ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯥꯏꯖ ꯐꯃꯨꯡ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈꯤ꯫ ꯁꯣꯝꯗꯅ ꯇꯣꯝꯕꯤ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯀꯩꯅꯣ ꯉꯁꯥꯏ ꯃꯈꯣꯏ ꯄꯥꯕꯅ ꯃꯧꯗ ꯍꯥꯏꯗꯣ?" "ꯍꯩ, ꯉꯥꯛꯇ ꯇꯨꯝꯒꯦ ꯇꯧꯕꯁꯦ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ? ꯇꯨꯝꯕꯒ ꯌꯥꯈꯤꯔꯣꯏ ꯍꯧꯖꯤꯛ. ꯅꯨꯄꯤ ꯀ꯭ꯋꯥꯛ ꯑꯃ ꯂꯧꯁꯤꯜꯂꯨꯗꯅꯅꯦ ꯇꯨꯝꯐꯝ ꯆꯥꯐꯝꯒ ꯑꯃꯠꯇ ꯈꯪꯗꯦ ꯑꯁꯦꯡꯕ."
ꯑꯩꯕꯨ ꯀ꯭ꯋꯥꯀ ꯆꯥꯡꯗꯝꯅꯕꯒꯁꯨ ꯁꯥꯔꯤ. ꯁꯥꯕ ꯇꯥꯕ ꯅꯪꯒꯤ ꯅꯑꯣꯡ ꯑꯗꯨꯅꯅꯤ ꯈꯪꯉꯕ? ꯅꯑꯣꯡꯗꯣ ꯅꯠꯇꯦ. ꯃꯧ ꯑꯗꯨꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯣ ꯀꯩꯒꯤꯅꯣꯕ? ꯀꯔꯤ ꯍꯥꯏꯔꯒꯦ ꯑꯩꯅ? ꯏꯁ ꯍꯥꯏꯈꯩ ꯍꯥꯏꯔꯒ ꯀꯔꯤ ꯍꯥꯏꯔꯒꯦ ꯀꯥꯏꯅ ꯍꯧꯖꯤꯛ ꯈꯛꯇꯗ ꯈꯪꯗꯕ ꯁꯥꯔꯤꯗꯣ. ꯈꯠꯅꯕꯗꯤ ꯐꯖꯅ ꯄꯥꯝꯕꯖꯥꯠꯅꯤꯅꯦ ꯅꯪ. ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯒ ꯂꯥꯛꯇ ꯉꯥꯏꯔꯤꯕ ꯃꯧꯗꯨꯅ ꯑꯩꯕꯨ ꯎꯁꯤꯠꯈꯤꯒꯗ꯭ꯔꯣ? ꯎꯁꯤꯠꯀꯗ꯭ꯔꯥꯕ? ꯀꯔꯤꯅꯣꯅꯦ ꯃꯃꯥ? ꯀꯔꯤꯅꯣꯕ ꯆꯥꯛꯈꯨꯝꯗ ꯃꯈꯣꯏ ꯄꯥꯕꯅ ꯑꯩ ꯊꯣꯛꯈ꯭ꯔꯒ ꯃꯧꯗ ꯍꯥꯏꯕꯁꯤꯡꯗꯣ ꯑꯩ ꯇꯥꯔꯣꯏꯅ ꯈꯜꯂꯤꯔꯣ? ꯑꯣ, ꯅꯪ ꯇꯥꯕꯣꯏꯔꯦ. ꯇꯥꯔꯤꯕꯅꯤ. ꯂꯨꯝꯃꯒ ꯇꯥꯔꯤꯕ ꯊꯑꯣꯏꯅ. ꯅꯕꯨꯛꯇꯨꯗꯤ ꯁꯦꯡꯗ꯭ꯔꯕꯅꯤꯅ ꯍꯨꯔꯥꯟꯕꯤ ꯁꯥꯗꯅ ꯇꯥꯔꯤ ꯅꯠꯇ꯭ꯔꯣ? ꯃꯈꯣꯏ ꯄꯥꯕꯗꯤ ꯑꯩꯁꯦ ꯌꯥꯝ ꯍꯨꯟꯗꯨꯅ ꯉꯥꯡꯅꯤꯡꯂꯤꯕ ꯑꯣꯏꯔꯦꯀꯣ? ꯍꯩ, ꯇꯥꯅꯤꯡꯗꯦ. ꯃꯧꯅ ꯊꯛ ꯀꯥꯕ ꯎꯁꯤꯠꯇꯕꯁꯦ ꯄꯥꯝꯈꯤꯕꯩ ꯃꯑꯣꯡꯅꯦꯕ. ꯅꯪꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗꯤꯅꯦ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯃꯧꯁꯤꯅ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯣ? ꯅꯁꯥꯒꯤ ꯑꯁꯣꯏꯕꯁꯨ ꯈꯔ ꯎꯕ ꯇꯝꯃꯨ. ꯃꯤꯒꯤ ꯑꯁꯣꯏꯕ ꯈꯛꯇꯁꯨ ꯎꯒꯅꯨ. ꯑꯩꯒꯤ ꯃꯑꯣꯡꯅ ꯀꯩꯗꯧꯔꯕ? ꯃꯥꯒꯤ ꯑꯁꯣꯏꯕꯗꯣ ꯉꯥꯡꯕꯤꯕ ꯈꯪꯉꯕ? ꯉꯥꯡꯗꯅꯕꯗꯤ ꯃꯧꯁꯤꯅ ꯇꯧꯕ꯭ꯔꯣ? ꯉꯥꯡꯐꯝ ꯑꯗꯨ ꯄꯤꯗ꯭ꯔꯒꯗꯤ ꯀꯩꯁꯨ ꯉꯥꯡꯉꯣꯏ ꯑꯩꯁꯨ. ꯃꯁꯤ ꯌꯦꯡꯉꯨꯅꯦꯍꯦ. ꯉꯔꯥꯡ ꯅꯍꯥꯟ ꯇꯜꯂꯛꯄ ꯃꯧ ꯑꯁꯤꯒꯤ ꯃꯤꯆꯪꯒ ꯆꯪꯕ ꯁꯥꯔꯗꯅ. ꯈꯤꯇꯪ ꯉꯥꯏꯔꯦ ꯃꯧꯁꯤꯅ ꯑꯩꯈꯣꯏꯕꯨꯅꯦ ꯅꯦꯠꯇꯅ ꯁꯤꯖꯤꯟꯅꯒꯗꯕ ꯈꯪꯉꯕ? ꯆꯥꯛꯀ ꯄꯤꯖꯕꯣꯏ ꯄꯤꯖꯗꯕꯣꯏ ꯇꯧꯒꯗꯧꯕ. ꯑꯗꯨꯒꯨꯝꯕ ꯅꯕꯨꯛ ꯐꯠꯇꯕꯗꯨ ꯁꯨꯝ ꯈꯜꯂ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏꯅꯦꯍꯦ. ꯄꯨꯛ ꯐꯠꯇꯕ ꯅꯠꯇꯦꯌꯦ. ꯇꯨꯡꯒꯤ ꯑꯣꯏꯒꯗꯕ ꯐꯤꯕꯝꯗꯣ ꯑꯩꯗꯤ ꯈꯪꯕ. ꯑꯗꯨꯗꯤ ꯇꯨꯡꯒꯤ ꯌꯥꯝꯅ ꯈꯟꯈꯤꯕꯒꯤ ꯐꯤꯕꯝꯅꯤꯅꯦ. ꯑꯣ, ꯈꯔ ꯈꯪꯉꯦ ꯑꯩꯈꯣꯏꯗꯤ. ꯑꯗꯨꯅꯅꯦ ꯃꯗꯨ ꯊꯣꯛꯇꯅꯕ ꯍꯧꯖꯤꯛꯇꯒꯤ ꯁꯦꯝꯗꯣꯛꯍꯧꯔꯤꯕ. ꯀꯌꯥꯗ ꯃꯥꯅ ꯉꯥꯡꯉꯤꯕꯅꯣ ꯌꯦꯡꯉꯨꯅꯦꯍꯦ. ꯀꯔꯤꯅꯣ ꯃꯥꯅ ꯉꯥꯡꯕ ꯍꯥꯏꯕꯗꯤ? ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯉꯥꯡꯂꯤꯕꯁꯦ ꯈꯪꯉꯕ? ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯈꯪꯉꯝꯃꯗꯤ ꯅꯪꯁꯦ ꯂꯧꯔꯝꯃꯣꯏꯗꯕꯅꯤ. ꯃꯇꯝꯗꯨꯗꯅ ꯐꯥꯔꯒ ꯂꯧꯕꯤꯔꯒ. ꯑꯣ, ꯁꯨꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯣ ꯈꯪꯗꯕ ꯑꯗꯨꯒꯤ. ꯑꯩ ꯂꯧꯔꯝꯗ꯭ꯔꯕꯗꯤꯅꯦ ꯅꯆꯥ ꯅꯨꯄꯥ ꯑꯁꯤꯁꯨ ꯄꯣꯛꯑꯝꯃꯔꯣꯏ. ꯑꯣ, ꯐꯔꯦ ꯑꯗꯨꯅ. ꯑꯩꯒꯤ ꯑꯣꯏꯔꯝꯕ ꯏꯆꯥ ꯅꯨꯄꯥ ꯑꯁꯤꯁꯨ ꯍꯧꯖꯤꯛꯇꯤ ꯃꯧ ꯑꯁꯤꯒꯤ ꯑꯣꯏꯈ꯭ꯔꯦꯗꯅ. ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡꯗꯣ ꯇꯧꯒꯅꯨ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ. ꯑꯩ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ. ꯇꯣꯝꯕꯤ ꯏꯁꯧ ꯇꯧꯗꯨꯅ ꯊꯣꯛꯈꯤ. ꯇꯣꯝꯕ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ. ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯒꯤ ꯅꯨꯄꯤꯁꯦ. ꯋꯥꯈꯜ ꯑꯣꯟꯊꯣꯛꯅ ꯇꯥꯈꯤꯗ꯭ꯔꯦꯗꯀꯣ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯇꯣꯝꯕꯤ ꯃꯥꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯁꯨꯃꯥꯡ ꯋꯥꯏ ꯁꯤꯠꯇꯨꯅ ꯂꯩꯔꯝꯃꯤ. ꯃꯃꯥ ꯍꯧꯒꯠꯂꯛꯄꯗꯨ ꯎꯕꯗ ꯃꯆꯥꯅꯨꯄꯥꯅ, "ꯏꯃꯥ, ꯌꯥꯍꯧ ꯊꯦꯡꯉꯤꯗ." ꯃꯃꯥ ꯇꯣꯝꯕꯤꯗꯨ ꯁꯧ ꯁꯧ ꯂꯥꯎꯗꯨꯅ ꯈꯨꯝꯂꯛꯏ. "ꯊꯦꯡꯅꯤꯡꯗꯅ ꯊꯦꯡꯉꯤꯕ. ꯇꯨꯝꯒꯦꯅ ꯇꯨꯝꯃꯤꯕ. ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯏꯃꯥ." ꯃꯧꯅ ꯌꯥꯍꯧ ꯊꯦꯡꯉꯤ ꯍꯥꯏꯔꯤ ꯑꯣꯏꯔꯝꯅꯤꯅꯦ. ꯑꯃꯨꯛ ꯍꯧꯔꯛꯑꯦ. ꯀꯩꯅꯣ ꯍꯧꯔꯛꯄ ꯍꯥꯏꯕꯕꯣ? ꯃꯧꯁꯦ ꯍꯦꯛꯇ ꯄꯜꯂꯛꯀꯅꯤꯕ. ꯄꯟꯗ꯭ꯔꯗꯤ ꯀꯩꯅꯣ? ꯃꯥꯅ ꯍꯥꯏꯔꯗꯤ ꯄꯟꯕ ꯇꯥꯕ ꯈꯪꯉꯕ? ꯅꯪꯒꯤ ꯅꯨꯄꯤ ꯄꯜꯂꯛꯑꯦꯅ ꯁꯥꯎꯔꯤꯕ ꯀꯥꯏꯗꯨꯔꯣ ꯅꯪꯒꯤꯗꯣ? ꯑꯣ, ꯅꯃꯧ ꯅꯨꯄꯤꯅ ꯍꯥꯏꯕ ꯅꯠꯇꯤꯌꯦ. ꯑꯩꯅ ꯍꯧꯖꯤꯛ ꯎꯕꯁꯤꯗ ꯍꯥꯏꯕꯅꯤ. ꯅꯃꯧ ꯅꯨꯄꯤꯒꯗꯣ ꯍꯥꯏꯔꯛꯀꯅꯨ. ꯅꯪꯒꯤ ꯅꯨꯄꯤ ꯍꯥꯏꯌꯨ. ꯏꯃꯥ ꯁꯤꯗꯤꯕ. ꯅꯣꯡꯃꯇ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯕꯅꯤꯅꯦ. ꯅꯪꯒꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯕꯒꯤꯅꯦꯕ ꯅꯪꯅ ꯍꯥꯏꯔꯛꯏꯗꯣ. ꯏꯃꯥꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯥꯟꯅ ꯈꯜꯂꯗꯕꯅꯤ. ꯑꯣ, ꯑꯔꯥꯟꯕ ꯅꯠꯇꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯆꯨꯝꯕ. ꯏꯃꯥ, ꯅꯈꯣꯟꯗꯣ ꯌꯥꯝ ꯌꯥꯛꯑꯦ. ꯑꯌꯨꯛꯁꯤꯗ ꯈꯔ ꯈꯔ ꯇꯞ ꯇꯞ ꯉꯥꯡꯉꯨ. ꯈꯣꯟ ꯌꯥꯛꯑꯦ ꯀꯀꯥꯏꯗꯅ. ꯊꯪꯅꯕ ꯃꯤꯅ ꯇꯥꯔꯒ ꯈꯠꯅꯕ ꯃꯥꯟꯈꯤꯅꯤꯌꯦ. ꯃꯃꯥ ꯇꯣꯝꯕꯤꯅ, "ꯑꯗꯨꯁꯨ ꯅꯪꯒꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯤ ꯑꯣꯏꯔꯝꯒꯅꯤꯅꯦ." ꯑꯩꯅꯦ ꯋꯥꯒ ꯑꯝꯇ ꯉꯥꯡꯖꯔꯔꯣꯏꯗ ꯇꯧꯔꯤꯁꯦ. ꯑꯣ, ꯉꯥꯡꯅꯤꯡꯉꯣꯏꯌꯦ ꯑꯆꯨꯝꯕ ꯍꯥꯏꯔꯕꯅꯤꯅ. ꯑꯩꯅꯅꯦ ꯉꯥꯡꯐꯝ ꯂꯩꯔꯝꯃꯔꯣꯏ. ꯌꯥꯔꯦꯕ ꯏꯃꯥ. ꯅꯠꯇꯦ, ꯑꯗꯨꯒ ꯅꯪꯅ ꯇꯧꯔꯤꯗꯨꯅ ꯀꯩꯗꯧꯔꯤꯕ? ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯀꯩꯗꯧꯔꯒꯦ ꯀꯥꯏꯗꯅ. ꯀꯩꯅꯣꯕ ꯏꯃꯥ? ꯅꯠꯇꯦ, ꯅꯪꯅ ꯋꯥꯏꯒ ꯁꯤꯠꯇꯅ ꯇꯧꯔꯤꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ. ꯋꯥꯏ ꯁꯤꯠꯄꯕꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯅꯠꯇꯦ, ꯅꯣꯡꯃꯇ ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯋꯥꯏ ꯁꯤꯠꯍꯟꯕ꯭ꯔꯣ? ꯅꯨꯄꯤ ꯊꯤꯕꯗꯒꯤ ꯂꯣꯏꯔꯦꯗꯅ. ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯧ ꯑꯁꯤꯅ ꯏꯆꯥ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯤꯅꯥꯏꯒꯨꯝꯅ ꯁꯤꯖꯤꯟꯅꯔꯦꯗꯅ ꯁꯤꯗꯤ. ꯂꯣꯏꯔꯦ. ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯦ ꯃꯃꯥ ꯑꯩꯅ ꯅꯥꯟꯅ ꯊꯝꯖꯕꯁꯦ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ. ꯁꯤꯕꯨ ꯅꯁꯥꯅ ꯀꯩꯝꯇ ꯈꯪꯖꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ. ꯅꯀꯣꯛ ꯑꯗꯨꯕꯨ ꯀꯩꯝꯇ ꯈꯟꯗꯕ꯭ꯔꯥꯕ? ꯅꯃꯥ ꯑꯩꯅ ꯅꯉꯣꯟꯗ ꯅꯣꯡꯃꯇ ꯇꯧꯍꯜꯂꯛꯄ꯭ꯔꯣ ꯁꯤꯕꯣ? ꯀꯩꯅꯣ ꯏꯃꯥ ꯇꯧꯏꯗꯨꯕꯣ? ꯁꯤ ꯇꯧꯕꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ? ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯀꯥꯏꯗꯅ. ꯅꯠꯇꯦ, ꯃꯧꯅ ꯇꯧꯒꯗꯕ ꯊꯕꯛ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯇꯧꯔꯤꯗꯣ?
Ima, mateng pangbani. Mateng pangbani kaidana ka. Nongmata imana tawhonba nate. Imagi bungo, mahangedana nangbo. Aisu khangeba ima. Mauna taw haidana tawba soidana oiramgani. Nateba ima, aina su mateng pangbani ba. Imungi thabak khara se tawbada ware haibro. Mana ichanupaga chenariba sibo. Thabak singse tawba ngamoidaba oiragadi. Kaidobagi mayum pala inige. Sonjunaradana. Aikhoisu loina tawra ibani. Thabak singse namit singdo uba natro. Nakhoi kana ya holi aina ha. Imana ngamdanaba loina hotnaraga lakpa natro. Aduga haujikna yare ima toogedorage. Haujikna yahauga ngandana. Nupi thidringaidana yahau thengbadaine. Nong phadoksu adum ngalidudi ima. Nupi sina nungaina tumjaraga leiba ichasi haudokpo oirangani. Natte me ima aina adum haugajabaneba. Hai, nachin thiganu. Nangse aina poiba. Aigi isa khangaba. Aina loina khangbajani. Ningthana yomlingaidagi. Nangna kari tawba, kari pamba, ai loi khangbajani. Yareba ima. Loire, ichase mau lakpadagi pungloi loire. Wangang kudingi mau panbado, pangano ima. Palle, nakhoi kaidauge haibano. Ima, aina palle. Nang kaidauge haibano. Mana kaidauge haibano. Loina thorak labadine. Masana panba tabani. Tombi, machanupada munna amuk yengduna. Ichanupa sing. Mayang yamna kangsilidana tawriside. Ha, aibu ima. Hoine. Aidi somda noithokpa malina tawri. Puka kangthorakpasida. Hai, kadaidagi noibano kangibani he. Kangdreda. Mausina ichadi phajana sizinarabanina kangsalledo. Mau lakdringaidadi noiraga yengba nungaibanida. Thiningo, nupido yam thiningo bana. Ima, kungi minadi noikhatle na hairibani. Ho makhoinane yengba haitabagi. Koino haijibo. Imagi mitadi kang, makhoinane yengba haibanate. Kangdreda ai. Isase pungloi hekloida. Ima, ai wasu sitpa loiri, changage. Wado hairamaga imungda changkre. Makatana sum leitharabadi wa makatara ani khangbagi thauba changkibani. Somda laija hainariba singadu tabada matomda saunina murum soli. Kari karamba mamano khangdi. Yumse namdana mana thugai dori. Wahai khuding mauna. Aise kari wina khalibano khangdi. Haujik aina sauraktanane. Ichin pena khanagani ko. Khangdi. Nongmagi numit amani. Laija jairaubagi mapamda pochai thinba laklami mama tharona. Imana ne chaka loi silabani. Chaka chaningdida ngaklerega chase ima. Hoi. Ado ima. Lekaigi ichi inau pisingse jairaubagi pochai thinarabo. Khara amadi thinarakpasu yauri. Aduga khara thilaktabasu yauri. Aina laisibu thengmalabo ima. Thengdeda chap hek sare. Adudi horen chakto aga thilurase. Hoi. Ado ngaiko. Nangbu nayang ikang kangsinbadaw na tawini he. Hoi ma, kangsinbani. Kangsinhanganu, nasakto thizili. Ima, ai chabam thakphamga amta khangdeda. Kaidawragi chabo. Thamoi manungsida sauning. Phudokpa ngamdabase. Wakhalsa nungaiti. Adagi chapam thakphamsu khangdaba. Mama tharona. Adubo kaidawragi imada sengna hai. Napuruibaga khanariro. Magadi kaisu khanadeda ima. Aduga kainu nang haisina. Ima, aikhoi nempokto kainom tawi. Pharamoy madui nupido. Luhongbadasu aina khangkhrabani. Kaya pharui haiba. Midyeng na yenga mai taw tawiba. Aduni ima, ayam sauningi. Ado nakubokti phabro. Babaga tamogadi yam phaida ima. Inempokto khaktani. Pharui imado. Numit khudingine. Mana yumduda isau langlibado. Isau yamna langbase yumaduda lakhami changdi hainabani. Aduni ima. Nati maidubu nang pamdriba haibaduro. Aigi isadabu kari watana. Ima, ai khaktanate mana pamoiduse. Ai nataba yumaduda mawoina atopa nupi ama laasu adum pamoy. Kari wakhano magidudi.
ꯑꯗꯨꯏ ꯋꯥꯍꯪꯗꯨꯅꯤ ꯑꯩꯅ ꯏꯗꯣꯝꯗ ꯍꯪꯖꯔꯤꯁꯦ ꯀꯔꯤ ꯃꯑꯣꯡꯅꯣ ꯀꯔꯤ ꯋꯥꯈꯜꯂꯣꯟꯅꯣ ꯍꯥꯏꯗꯅ ꯃꯆꯥ ꯃꯃꯧꯁꯤ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯒꯦ ꯍꯥꯏꯗꯗꯅ ꯏꯃꯥ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯒꯤꯅꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯌꯦꯡꯁꯤꯜꯂꯤꯁꯦ ꯈꯪꯉꯕ ꯀꯩꯅꯣꯝ ꯇꯧꯕꯩꯁꯨ ꯁꯣꯔ ꯍꯣꯟꯕ ꯐꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯃꯆꯥꯅꯨꯄꯥꯅ ꯀꯩꯅꯣꯝꯃ ꯁꯣꯏꯔꯁꯨ ꯃꯧꯅꯅꯦ ꯍꯥꯏꯗꯣꯏꯕ ꯃꯆꯥꯅꯨꯄꯥꯅ ꯌꯥꯍꯧ ꯉꯜꯂꯁꯨ ꯃꯧꯁꯤꯅ ꯉꯟꯇꯥꯅ ꯍꯧꯗꯣꯛꯏ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯕꯁꯤꯗ ꯍꯥꯏꯕ ꯅꯌꯥ ꯅꯨꯄꯥꯅꯅꯦ ꯑꯩꯒꯤ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯕꯁꯨ ꯑꯩꯅ ꯄꯥꯡꯍꯜꯂꯤꯅꯤ ꯃꯆꯥꯅꯨꯄꯥꯁꯦ ꯃꯤꯅꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯦ ꯍꯥꯟꯅꯗꯤ ꯑꯩꯅ ꯂꯨꯅ ꯅꯥꯟꯅ ꯅꯥꯟꯅꯗꯨꯅ ꯊꯝꯕꯅꯤ ꯑꯃꯨꯛ ꯍꯥꯏꯅꯤ ꯀꯩꯅꯣꯝꯒꯤꯁꯨ ꯃꯧ ꯀꯩꯅꯣꯝ ꯇꯧꯕꯩꯁꯨ ꯃꯧ ꯃꯆꯥꯅꯨꯄꯥꯅ ꯃꯉꯣꯟꯗ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕꯒꯤꯁꯨ ꯃꯧꯅ ꯍꯥꯏꯍꯜꯂꯤꯅꯦꯅ ꯍꯥꯏꯔꯤꯅꯤ ꯑꯁ ꯀꯔꯤꯅꯤꯒꯦ ꯃꯥꯏ ꯃꯑꯣꯡꯗꯨꯗꯤ ꯃꯁꯤ ꯈꯛꯇꯒ ꯅꯠꯇꯦꯗ ꯏꯃꯥ ꯆꯥꯛ ꯄꯦꯠꯂꯁꯨ ꯄꯦꯠꯂꯦ ꯍꯥꯏꯅꯤ ꯀꯜꯍꯜꯂꯣ ꯑꯃꯨꯛ ꯍꯥꯏꯅꯤ ꯀꯜꯍꯜꯂꯦꯗꯅ ꯑꯃꯨꯛ ꯀꯜꯂꯦ ꯍꯥꯏꯅꯤ ꯃꯌꯨꯝ ꯄꯥꯜꯂꯛꯑꯒ ꯃꯆꯥꯅꯨꯄꯥꯒꯤ ꯑꯄꯥꯝꯕ ꯈꯪꯗꯦ ꯏꯃꯨꯡꯒꯤ ꯑꯄꯥꯝꯕ ꯈꯪꯗꯦ ꯑꯃꯨꯛ ꯍꯥꯏꯅꯤ ꯁꯣꯏꯒꯦꯔꯥ ꯁꯣꯏꯔꯣꯏꯔꯥ ꯑꯁꯣꯏꯕ ꯊꯤꯗꯅ ꯊꯕꯛ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯉꯥꯡꯉꯤ ꯆꯥꯛꯁꯦ ꯍꯦꯛ ꯆꯥꯕꯗꯒꯤ ꯆꯥꯛ ꯇꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕꯅꯤ ꯃꯥꯅ ꯑꯁꯣꯏꯕ ꯊꯤꯗꯅ ꯉꯥꯡꯗꯣꯏꯁꯦ ꯁꯤꯗꯕꯨ ꯑꯩ ꯀꯃꯥꯏꯅ ꯆꯥꯛ ꯆꯥꯕ ꯌꯥꯗꯣꯏꯅꯣ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗꯤ ꯏꯃꯥ ꯑꯝꯇ ꯊꯦꯡꯅꯔꯛꯇ꯭ꯔꯤꯅꯦꯍꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯅꯦ ꯈꯤꯇꯅꯤ ꯏꯃꯥ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯗꯤꯅꯦ ꯏꯃꯥꯅ ꯂꯩꯔꯒ ꯈꯪꯅꯤ ꯃꯆꯥꯅꯨꯄꯥꯅ ꯌꯥꯍꯧ ꯊꯦꯡꯉꯦ ꯍꯥꯏꯔꯨꯔꯗꯤꯅꯦ ꯃꯧꯅ ꯍꯥꯏꯍꯟꯕꯅꯦꯅ ꯇꯧꯗꯣꯏꯕ ꯀꯔꯤꯒꯤꯅꯣꯅꯦ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯨꯕꯣ ꯃꯆꯥ ꯃꯃꯧꯅꯤ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯌꯥꯏ ꯅꯪꯅ ꯐꯅ ꯁꯣꯏꯔꯁꯨ ꯑꯁꯣꯏꯕꯗꯣ ꯅꯨꯡꯁꯤꯅ ꯐꯖꯅ ꯇꯥꯛꯄꯤꯕ ꯌꯥꯏ ꯑꯇꯣꯞꯄ ꯅꯠꯇꯦ ꯃꯃꯧ ꯅꯨꯄꯤꯅꯤ ꯍꯥꯏꯕꯅꯤꯗ ꯍꯨꯟꯗꯣꯛꯄ ꯌꯥꯕ ꯅꯠꯇꯦꯕ ꯏꯃꯥ ꯑꯩꯅ ꯁꯨꯡꯁꯣꯏ ꯁꯣꯏꯕ ꯅꯠꯇꯦ ꯃꯥꯅꯅꯦ ꯑꯁꯣꯏꯕ ꯊꯤꯕ ꯁꯣꯏ ꯈꯪꯗꯦ ꯁꯣꯏꯗꯦ ꯈꯪꯗꯦ ꯑꯗꯨꯕꯨꯅꯦ ꯅꯄꯨꯔꯣꯏꯕꯒ ꯅꯀꯨꯕꯣꯛꯀꯗꯤ ꯀꯩꯝꯇ ꯍꯥꯏꯗꯕ꯭ꯔꯣ ꯃꯈꯣꯏꯒꯤꯗꯤ ꯃꯥꯟꯅꯒꯅꯨ ꯁꯤꯅꯤ ꯑꯗꯣ ꯏꯃꯥꯗꯨꯅ ꯊꯃꯣꯏꯁꯤꯗ ꯄꯥꯟꯕ ꯋꯥ ꯉꯥꯛꯇ ꯑꯗꯨꯁꯨꯅꯦ ꯇꯥꯕ ꯌꯥꯕ ꯑꯆꯨꯝꯕ ꯋꯥꯗꯤ ꯑꯝꯇ ꯌꯥꯎꯔꯣꯏ ꯑꯗꯨꯅ ꯑꯩ ꯈꯣꯏꯗꯧꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯣꯏꯗꯧꯁꯦ ꯁꯨꯝ ꯁꯥꯎꯒꯠꯂꯒ ꯂꯩꯕꯗꯩꯅꯤ ꯑꯩ ꯍꯧꯖꯤꯛ ꯁꯛꯀꯥꯁꯦ ꯂꯣꯏꯅ ꯊꯤꯖꯤꯜꯂꯕꯅꯤ ꯈꯪꯉꯕ ꯃꯃꯥ ꯊꯔꯣꯅ ꯑꯗꯣ ꯀꯩꯒꯤꯅꯣ ꯃꯥꯅ ꯃꯧꯗ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯊꯤꯔꯤꯕꯁꯤꯕꯣ ꯈꯪꯗꯦ ꯏꯃꯥ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯃꯧ ꯂꯥꯛꯄꯗꯒꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯁꯤꯗꯅꯦ ꯑꯩꯅ ꯅꯣꯡꯃꯇ ꯏꯃꯨꯡ ꯑꯗꯨꯒꯤ ꯐꯠꯇꯅꯕ ꯇꯧꯕꯁꯨ ꯅꯠꯇꯕ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯆꯞ ꯆꯥꯕ ꯅꯤꯌꯣꯝ ꯀꯥꯏꯗꯅ ꯇꯧꯔꯤꯕ ꯑꯩꯅ ꯌꯥꯝ ꯁꯣꯏꯔꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯊꯕꯛ ꯇꯧꯔꯗꯤ ꯉꯥꯡꯕ ꯌꯥꯕ ꯑꯗꯨꯁꯨ ꯅꯠꯇꯦ ꯍꯣꯏꯅꯦ ꯏꯆꯥꯒꯤ ꯃꯒꯨꯟꯕꯨꯗꯤ ꯏꯃꯥꯅ ꯃꯨꯟꯅ ꯈꯪꯉꯤ ꯅꯌꯥ ꯅꯨꯄꯥꯅ ꯍꯥꯏꯕꯗꯗꯤ ꯃꯃꯥꯅ ꯌꯥꯗꯅ ꯃꯌꯨꯝ ꯄꯥꯟꯕꯒꯤ ꯇꯧꯔꯤꯅꯤ ꯀꯩꯅꯣꯗ ꯃꯗꯨꯗꯤ ꯇꯥꯕ ꯌꯥꯗ꯭ꯔꯦ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯑꯗꯨꯅꯤ ꯏꯃꯥ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯣ ꯏꯃꯥꯒꯤ ꯃꯤꯠꯇꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤ ꯈꯟꯕꯒꯤꯔ ꯀꯩꯅꯣ ꯏꯃꯥ ꯑꯩꯈꯣꯏ ꯏꯅꯦꯝꯄꯣꯛꯇꯣ ꯃꯆꯥꯅꯨꯄꯥꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯃꯥꯜꯂꯦ ꯃꯧ ꯂꯥꯛꯑꯒ ꯃꯆꯥꯗꯨꯅ ꯃꯥ ꯅꯨꯡꯁꯤꯕꯗꯣ ꯃꯨꯟꯈꯤꯅꯤ ꯑꯗꯨꯅ ꯅꯨꯄꯤ ꯊꯤꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯑꯗꯨꯝ ꯂꯩꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯀꯔꯤ ꯋꯥꯈꯜꯅꯤꯒꯦ ꯃꯥꯏꯗꯨꯗꯤ ꯈꯪꯗꯦꯗ ꯃꯑꯣꯡꯒꯤ ꯃꯤꯁꯨ ꯂꯩꯕꯖꯥꯠꯅꯤ ꯏꯃꯥ ꯅꯠꯇꯦ ꯃꯇꯣꯝꯇꯔꯕ ꯃꯆꯥ ꯄꯣꯛꯏꯁꯤꯕꯣ ꯃꯇꯣꯝꯇꯔꯣ ꯃꯆꯥ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯉꯤꯁꯤꯕꯣ ꯑꯗꯨꯅꯤ ꯑꯩꯅ ꯌꯥꯝꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯏꯃꯥ ꯁꯤꯗꯤꯅꯦ ꯏꯃꯥꯗꯤ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯉꯛꯇꯣꯔꯦ ꯅꯪꯗ ꯅꯠꯇꯦ ꯏꯃꯥ ꯑꯩꯁꯨꯅꯤ ꯈꯥ ꯆꯤꯛꯇꯨꯅ ꯈꯥꯡꯉꯤꯕꯅꯤ ꯏꯅꯦꯝꯄꯣꯛꯅꯤ ꯍꯥꯏꯗꯅ ꯅꯤꯇꯤ ꯅꯤꯌꯣꯝ ꯑꯃ ꯆꯥꯗꯦ ꯍꯥꯏꯕꯅꯤꯗ ꯃꯥꯅ ꯇꯧꯔꯤꯗꯣ ꯆꯥꯗꯕꯅꯤ ꯈꯖꯤꯛ ꯈꯔꯥꯛꯇꯒ ꯅꯠꯇꯦ ꯏꯆꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯅ ꯃꯌꯨꯝ ꯑꯃꯇ ꯄꯥꯜꯍꯟꯗ꯭ꯔꯕꯗꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯃꯨꯠꯈꯤꯕ ꯇꯥꯕ ꯉꯥꯏꯍꯥꯛꯇꯀꯥꯡꯗꯤ ꯏꯆꯥꯅꯨꯄꯥꯁꯦ ꯃꯧꯒꯤ ꯑꯣꯏꯈ꯭ꯔꯦ ꯃꯃꯥ ꯑꯩꯒꯤ ꯅꯠꯇꯦꯅ ꯑꯗꯨꯝ ꯍꯥꯏꯔꯤꯕ ꯀꯔꯤꯅꯤꯒꯦ ꯏꯃꯥ ꯏꯕꯦꯝꯃ ꯃꯧꯁꯤꯅ ꯅꯨꯡꯉꯥꯏꯅꯤ ꯅꯨꯡꯉꯥꯏꯔꯣꯏ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ ꯉꯥꯡꯅꯤꯡꯕꯅꯤ ꯉꯥꯡꯉꯤꯁꯦ ꯃꯁꯤꯅꯤꯅꯤ ꯂꯤꯔꯒ ꯌꯨꯝ ꯄꯥꯟꯕꯁꯦ ꯃꯊꯣꯡ ꯆꯥꯗꯦ ꯍꯥꯏꯁꯦ ꯑꯁꯤ ꯑꯃꯨꯛ ꯍꯥꯏꯔꯛꯑꯅꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯈꯣꯏꯒꯤ ꯅꯅꯦꯝꯄꯣꯛꯁꯦ ꯁꯨꯃꯥꯏꯅꯗꯤ ꯀꯨꯏꯅ ꯂꯩꯃꯤꯟꯅꯕ ꯌꯥꯔꯣꯏꯕꯣ ꯑꯗꯨꯅꯤ ꯏꯃꯥ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ ꯌꯨꯝꯕꯥꯟꯁꯦ ꯀꯩꯅꯣꯝ ꯇꯧꯗꯧꯔꯤꯀꯣ ꯑꯩꯅ ꯏꯆꯤꯟ ꯀꯥꯔꯛꯄ ꯅꯨꯃꯤꯠꯇꯅꯦ ꯂꯣꯏꯗꯣꯔꯤꯕꯅꯦ ꯑꯗꯨꯕꯨꯗꯤ ꯃꯑꯣꯡ ꯑꯃꯅꯤꯀꯣ ꯃꯥꯒꯤ ꯃꯇꯧꯗꯣ ꯑꯗꯨꯅꯤ ꯏꯃꯥ ꯃꯀꯣꯛꯇꯣ ꯃꯤꯃꯥꯟꯅꯗ꯭ꯔꯕ꯭ꯔꯥ ꯀꯩꯅꯣ ꯅꯪꯅ ꯑꯉꯥꯡ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤꯅ ꯅꯪꯅ ꯈꯔ ꯍꯦꯛ ꯍꯜꯂꯣ ꯄꯨꯟꯁꯤ ꯆꯨꯞꯄꯅꯦ ꯑꯗꯨꯝꯅ ꯂꯩꯒꯗꯕꯁꯨ ꯅꯠꯇꯕꯅꯤꯅ ꯃꯥꯟꯅꯔꯒ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯔꯒ ꯈꯠꯅꯕꯗꯣ ꯃꯤꯒꯤ ꯃꯥꯡꯗ ꯏꯀꯥꯏ ꯃꯧꯅ ꯍꯦꯛꯇ ꯐꯠꯇꯕ ꯇꯥꯗꯣꯏꯅꯤ ꯃꯅꯦꯝ ꯑꯣꯏꯕꯤ ꯃꯥꯅ ꯐꯠꯇꯕꯗꯨꯗꯤ ꯎꯔꯣꯏ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯈꯠꯅꯒꯅꯨ
Ibungo thawbadasune yam tainaganu. Mamagi mawongdunani. Masune makok saramgani. Hoi ma. Ado lao lao chak chathoknaba tawrasi. Adugane pojai singdo thindoorasi. Hoi. Nakal amadana kamdauri tombido yumdada isau kana langli machanupa thawbadi laiti thabak chatki. La iba mawdo afaba nati khangaba. Afaba nati. Pura yumdumbi. As mama. Chairauba haidana pot yam ama puraga chakredana. Hai, atopa matamda pibro. Chairauba tangai phadadana pibasida nangsu khara ngangjaningba haiduni khangaba. Ho piramgani atopa matamdasu lona. Hai, nongmodasu mapam chataba mawsina kamai piramdoino. Ho piramgani aina khangdana hairibani. Mau manabu mapamgi tawdana toe haibro. Yam khangido nangsuna hawai tawrakbro. O tawre aduna khangiba. Nangna tawrakpa adumaina mi khuding tawramgani haibadudi khanganuko. Mana adumna tawrabanina somda ichanupasidi loiri amuk toiba wabada. Mathong marang khangdaba wado nganganuko nang. Sagai asina mayam ama chawrabanina. Mayam adugi hotnabadadi loire somdadi. Pida yadaba adunani. Ho pida yadaba pirasu mausina khara henjinba ma yauri. Mamingi pida yadaba piraga loi. Sida paisa paiba sadana mayam ama piri. Somda lei khangde leite khangde pininginin. Mapamgi pinanaba hotnabada. Mawa asina waribasidi ma udreba ha. Maunina. Mawa ase nungsiba khangba nate. Mawa ase wahangina lakpa mauni khangaba. Sida nakhoinadi michanga changdana. Yamna nungsibaga su sari. Somda yumdumbini haibadi khangde. O ado nangna leiba nate makhoina tawjaba. Aina leiba natrabasu ichanupana tawba natro. Ichanupase asigi mama se aigi ichanupana wabase ho mama aidi yengba ngamdiye. Ichanupa asina wabada mama aiso adum yawdoiba. Pirasu khara yengnaga piba yaidana adudi nate. Maunina imungsigi kemta khanba nate. Mapamda mayam pihawbaduni mana pamise. Maha phatabi mauni ase. As amta tumi leiro kaidawrage. Nungsanaga sabasida aine yam taningdre. Amta tumina leiyuko. Koka ngawgadawri nakhonduga. O ngangduri aidi thamoise penanaba ngangadawri. Nangna pandana ngangbadane maudo khudi thibada loiramani. O khudi thiraga siredi hek phagadaba. Kayadana yungni mase. Sungnung hek nukside madugi maudo. Hai, ahan thangda nangbu khara phaba tamune. Nangna haiba yadana yum pale hainabu mau aduda aduk tathiba. Nachanupadana kaisu tawdaba. Kari wakhalnoba nangidubo. Madugisu mathakta mause phataba nate. Yam phari. Niti niyom kaidana chale. Masida nangna asuk yamna phatriba. Mau asida tathiribadubo kariginoba. O ichanupadane aina saudriba asidi. Nupi asina ichanupase namdana chenba natro. Hai, nachanupana mausi hauraga koibanine. Mausina hauba natene. Makhoi pabadi yam khangbireda. Khangine akhoi ama oigera. Mause phai haibadi sukya yararoi. Nangsuni. Aina kadawraba. Phana tawdunasu nangi nakokto semthokpa yararoi. Kaigino. Makhoi pabana mausigi michang asuk yamna changi sibo. Hai, achumbadugi michang changbanine akhoi O adudine aina lalisinine. Nangna landradi nangna chumme haige hairibro. Tombi sauna. Makhoi paba. Ngasi haiba numit asidagi ibani kaunagumsi. Aigi mayokda lepaklabadine. Ai mai phabo onsiningde. Tomba noktuna. Panadum phare aduna. Yumdaga mata layruida ai. Wado hairaga tombi sauna thoki mapureba tombana lauduna. Ai. Nungsa sabasida migi mayumda sagai chakinuko. Ho aingonda onsinbirakanu wo. Wado hairaga tombi chatki. Masi yungune kamaina ngangnani aibo. Nongmagi numit amani thawbudu thabak chatlamde. Ibungwa kayagi ma. Mausina hawjik phaba chak thongdrisi kaigino. Nang thabak chatoi natro. Chakado amta nangaroi ni he. Ngasidi chatlaroi ima. Kaigino kari leire. Laijase masa khara ngamde hai. Masa ngamde ba. Khoima. Madi kaidawbada ngamdriba.
ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯈꯔ ꯑꯣꯟꯅꯕꯁꯤꯗ ꯇꯧꯔꯤꯕ ꯖꯥꯠꯅꯤꯗ ꯑꯩꯈꯣꯏꯅ ꯇꯧꯗ꯭ꯔꯒ ꯃꯥꯅ ꯇꯧꯔꯤꯕ ꯊꯧꯕ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯍꯧꯔꯛꯑꯅꯤ ꯑꯃꯨꯛ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯅꯥꯗ꯭ꯔꯒ ꯃꯇꯣꯝꯇ ꯍꯦꯛꯇ ꯅꯥꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯀꯩꯅꯣ ꯏꯃꯥ ꯅꯥꯕꯕꯨ ꯄꯨꯂꯞ ꯅꯥꯗ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯍꯩ ꯅꯪꯅ ꯄꯪꯕꯒꯤ ꯈꯪꯗꯕꯅꯤꯅꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯥꯒꯤꯗꯣ ꯅꯥꯁꯤꯟꯅꯔꯤꯕꯅꯤ ꯈꯪꯉꯕ ꯊꯕꯛ ꯇꯧꯕ ꯇꯟꯕꯒꯤ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯑꯐꯕ ꯑꯝꯇ ꯈꯟꯗꯕ ꯑꯣꯏꯔꯦ ꯅꯪꯒꯤ ꯋꯥꯈꯜꯗꯨꯗ ꯑꯐꯕ ꯈꯔꯁꯨ ꯈꯜꯂꯣ ꯍꯩ ꯑꯐꯕ ꯈꯟꯕ ꯈꯟꯗꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯅꯪꯕꯣ ꯌꯥꯔꯦꯕ ꯏꯃꯥ ꯑꯗꯨꯒꯅꯦ ꯅꯪꯅ ꯃꯥ ꯅꯥꯔꯒ ꯊꯕꯛ ꯂꯦꯞꯇꯣꯏꯁꯤꯅ ꯀꯔꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯒꯤ ꯋꯥꯅꯤ ꯏꯃꯥ ꯀꯔꯤ ꯀꯌꯥꯝ ꯀꯟꯅ ꯅꯥꯔꯗꯅ ꯊꯕꯛ ꯇꯧꯕ ꯉꯝꯃꯣꯏꯗꯣꯏꯕ ꯏꯃꯥ ꯅꯪ ꯁꯤꯗꯤꯕ ꯃꯇꯝ ꯃꯥꯡꯈꯩ ꯅꯪꯅ ꯊꯕꯛ ꯂꯦꯞꯇꯣꯏꯕ ngasi nong khaktani ima sidabu nupi na ngamba haidadi ima bu kari haidoi as ima gi isa oiramdre nangse nangi nupi gi nupa oiraga leirame yam taningde ko ima akhoi sune nahawai yamna narai ado nupa chenaba kaidudi chenarakte isana ne loina ngamna na ba honare thajadraga ne nakhoi babada hang loina haira adabani akhoi di ne magi sumaina tawjarakte ni bungo khangaba magi se hinjinba ma yawri ima midnight magi se suning daba nasinari ba soidana oirangani as yari ba ima gi hongno bido tawrano ai kok yam ngaw wado hairam laga thawbudo imungda changki mapuroi ba tombana kaino nana na chanu pada hairi mayam dubo wata haudrabo aina hairi dubo okhoi baba bo mauna nai hairaga nangna sizinariba khondado yam laliko kari de lalage yamna chumi mause yamna toina nagan ba mausu nate adagi thabak suning da ba imausu nate maduna makhoi pabana phana khanbagi ni dana ado nangsu phana khanba tam aidi ne phana khanba sungame ngamaroi masi yunguni he sungno he nungsi de harisini namau nupi se nusiba ngamdradi nang kamai tawdori ke magi mawongsina nusiba ngamdabani nongmata naba imausu nate yum sida lakpadagi ngasina ahanbusu oirangani mamangda amukta naba nate sidabu kamaina nasinaba oiramgadoribano tasengna naba nangna haido yam lali mina taraga yamna sauninggadaba wani ko taning da asanu kaino aidi asengbado adukak haiba nang sibu tombi kamai haina sige nakok tuda afaba amta khandaba siba aduga su nachanupa thabak lepe aina sawba sain namau se nari haidana nana chak thongbi dawba seba tawbi gadabu su leite lepaga soiba thiraga ngangba natana nachanupa asisu magi nupi nari banina lepta yada banina adum lepe mama phatabi nang sune mana su haningdaba adugini khangaba aibu mama phatabi kai phatabi ni nangna oirise khangaba phatabi aina di kai gi maugi seba tawdoiba manem kanamtana maugi seba tawnade mau makhoina ne akhoi gi seba tawbigadaba hai narak yeglaba haibasidi tamba ngambrani nangbo as yare mau naw chawna na ba wayam na nganganu maduna de ne aina haise nakok to kholo haibani ne ho aisu kok pali se khali bani sida khalo haisibu kaino khali bado afaba amata khande phataba ngakta aduna ne phatabado khara thado afaba khara khalo haiba hera makhoi baba nasana nasa haijauda adudi makhoi baba na khali bado aduni phatrise aingono no onsilei ne tawrise nakoina ai phate haina onsin duna ngangli bado haying matam amadedi aigi chinthak asida loina tadoiba khangaba aigi chinthak sida ai khoi si nangi chinthak ta tadoiba hek tadraba yeng hai yam taning de ko tombi taning oi kai de gi taning ni haige afaba achumba wadi nangna khaliba nangna tawba thaba nangna khanba wakhal se loina phai loina chumi sini ne aduna di hingba yaroi ko imung dana thawbana nangbu nasado khara phagalabo khai de phabanoda henjala ba kainom tawri henjaloida tam tam pharakani ingna ningthina pothaw isaga ngamdre
ꯏꯃꯥꯒꯤ ꯈꯣꯟꯖꯦꯜ ꯃꯇꯥꯁꯤꯒ ꯃꯄꯥꯟꯗ ꯉꯥꯡꯉꯤꯁꯦ ꯀꯃꯥꯏ ꯄꯣꯊꯥꯗꯣꯏꯅꯣ? ꯂꯥꯏꯖꯥ, ꯇꯥꯔꯨꯔꯅꯨ ꯏꯃꯥꯏ ꯋꯥꯕꯨ. ꯇꯥꯔꯣꯏ ꯈꯟꯕꯅꯤ. ꯃꯈꯣꯟꯁꯦ ꯌꯥꯛꯄꯅꯤꯅ ꯑꯗꯨꯝ ꯇꯥꯕ. ꯃꯥꯟꯅꯔꯨꯅꯣꯕ ꯑꯗꯣ. ꯑꯩ ꯁꯥꯎꯅꯤꯡꯉꯛꯑꯕꯅꯤꯀꯣ. ꯏꯃꯥ ꯐꯥꯎꯕ ꯉꯥꯡꯅꯕ ꯉꯝꯗꯦ. ꯅꯪ ꯑꯃꯨꯛ ꯉꯥꯡꯅꯕ ꯉꯝꯃꯔꯣꯏꯀꯣ? ꯑꯩꯅꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ. ꯉꯥꯡꯉꯤꯅꯦꯅ ꯁꯥꯎꯅꯤꯡꯒꯗꯕ ꯉꯥꯛꯇ. ꯑꯩꯅ ꯅꯥꯔꯤꯁꯤꯕꯨ ꯁꯨꯅꯤꯡꯗꯗꯨꯅ ꯅꯥꯁꯤꯟꯅꯕꯅꯤ. ꯅꯠꯇꯦ, ꯁꯤꯗꯕꯨ ꯀꯅꯥꯅ ꯁꯥꯎꯅꯤꯡꯉꯣꯏꯗꯣꯏꯅꯣ? ꯅꯥꯕꯁꯤꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯧꯅ. ꯏꯃꯥꯒꯤ ꯃꯑꯣꯡꯗꯤ ꯅꯪꯅ ꯍꯦꯟꯅ ꯈꯪꯉꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯑꯐꯕ ꯋꯥ ꯑꯃꯠꯇ ꯉꯥꯡꯉꯛꯑꯔꯣꯏ. ꯑꯗꯨꯅ ꯃꯥꯟꯅꯕ ꯌꯥꯗꯦ. ꯏꯃꯥꯅ ꯉꯥꯡꯉꯤꯕꯁꯦ ꯇꯥꯗꯅꯕ ꯁꯦ ꯅꯈꯨꯠ ꯑꯅꯤꯗꯨꯅꯅꯦ ꯅꯥꯀꯣꯡꯗꯣ ꯃꯦꯟꯁꯤꯜꯂꯒ ꯑꯗꯨꯝ ꯂꯩꯌꯨ, ꯈꯪꯉꯕ? ꯂꯥꯏꯖ ꯈꯨꯝꯗꯦ ꯊꯧꯕꯅ. ꯐꯔꯦ ꯄꯣꯊꯥꯔꯣ. ꯑꯩꯅꯦ ꯆꯥ ꯑꯝꯇ ꯊꯣꯡꯉꯨꯈꯤꯒꯦ. ꯊꯨꯅ ꯂꯣꯏꯁꯤꯜꯂꯛꯀꯦ. ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯊꯧꯕꯗꯨ ꯆꯥꯛ ꯊꯣꯡꯕ ꯆꯪꯈ꯭ꯔꯦ. ꯂꯥꯏꯖ ꯃꯇꯣꯝꯇ ꯃꯆꯤꯟꯗ มุꯔꯨꯝ มุꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ. ꯏꯄꯨꯔꯣꯏꯕꯒ ꯏꯀꯨꯕꯣꯛꯀꯅ ꯐꯝꯍꯟꯕꯒꯤ ꯑꯩ ꯈꯥ ꯆꯤꯛꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯕꯅꯤꯀꯣ. ꯅꯠꯇ꯭ꯔꯕꯗꯤ ꯏꯅꯦꯝꯄꯣꯛ ꯑꯣꯏꯔꯕꯁꯨ ꯅꯍꯥꯟꯅ ꯂꯣꯏꯔꯗꯕꯅꯤꯀꯣ. ꯊꯧꯕꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯃꯥꯇꯣꯝꯕꯤꯗꯨ ꯆꯪꯂꯛꯏ. ꯊꯧꯕ ꯃꯆꯤꯟꯗ มุꯔꯨꯝ มุꯔꯨꯝ ꯁꯣꯜꯂꯤ. ꯉꯁꯤꯃꯨꯛ ꯆꯪꯉꯤ. ꯍꯥꯏꯕꯒ ꯇꯧꯕꯒ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤꯅꯦ ꯁꯦ. ꯍꯣꯏ ꯏꯃꯥ. ꯏꯁ, ꯍꯣꯏ ꯏꯃꯥ ꯀꯥꯏꯗꯅ. ꯍꯩ, ꯀꯩꯅꯣꯕ ꯅꯪꯅ ꯇꯧꯔꯤꯁꯦ? ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯅꯨꯄꯥꯅꯕꯨ ꯆꯥꯛ ꯊꯣꯡꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ? ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯅꯪꯗꯧꯅ ꯀꯅꯥ ꯇꯧꯕ ꯌꯥꯎꯒꯦ? ꯍꯥ? ꯀꯅꯥ ꯌꯥꯎꯒꯦꯕ? ꯏꯃꯥꯕꯨ ꯃꯤꯒꯤ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯆꯪꯗꯅ ꯌꯦꯡꯉꯨꯔꯕꯣ? ꯑꯣ, ꯆꯪꯗꯨꯅ ꯌꯦꯡꯂꯨꯗ꯭ꯔꯕꯁꯨ ꯑꯗꯨꯝ ꯈꯪꯉꯤ, ꯈꯪꯉꯕ? ꯅꯥꯔꯕꯗꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯏꯃꯥ. ꯍꯣ, ꯃꯇꯦꯡ ꯄꯥꯡꯕꯗꯣ ꯅꯪꯅ ꯈꯤꯠ ꯍꯦꯜꯂꯤ. ꯑꯁ ꯏꯃꯥ, ꯆꯥꯛꯁꯦ ꯑꯩ ꯏꯪꯅꯝꯇ ꯊꯣꯡꯒꯦꯕ. ꯀꯩꯅꯣ ꯈꯪꯗꯦ, ꯏꯃꯥꯅ ꯊꯣꯡꯕꯤꯒꯗꯕꯁꯨ ꯂꯩꯇꯦ. ꯑꯦ, ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯊꯣꯡꯗꯣꯏꯕ? ꯍꯥ? ꯀꯩꯗꯧꯕꯩ ꯊꯣꯡꯗꯣꯏꯅꯣ? ꯑꯣ, ꯑꯗꯨꯅꯕꯨ ꯑꯩꯅ ꯊꯣꯡꯖꯔꯤꯕꯁꯤꯅꯤ. ꯏꯆꯥꯗꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯐꯖꯅ ꯏꯜꯂꯦꯗꯅ. ꯏꯃꯥ, ꯑꯐꯕ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ. ꯏꯁ, ꯂꯣꯏꯔꯦꯗꯅ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯤꯗꯤ. ꯄꯨꯡꯂꯣꯏ ꯍꯦꯛ ꯂꯣꯏꯔꯦ. ꯑꯩꯅ ꯍꯥꯟꯅ ꯈꯪꯂꯕꯅꯤ ꯌꯨꯝ ꯄꯥꯜꯂꯕꯗꯤ ꯑꯁꯨꯝꯅ ꯇꯧꯔꯅꯤ ꯍꯥꯏꯕꯁꯦ. ꯑꯗꯨꯅꯅꯦ, ꯌꯨꯝ ꯄꯥꯟꯗꯅꯕ ꯍꯥꯏꯕ. ꯅꯈꯣꯏꯅ ꯌꯥꯗꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯅ ꯃꯃꯥ ꯑꯩꯅ ꯑꯣꯏꯅ ꯐꯠꯇꯕ ꯇꯥꯔꯒ ꯇꯣꯛꯄ. ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ. ꯏꯃꯥ, ꯑꯩ ꯋꯥꯈꯜ ꯀꯃꯥꯏꯅ ꯇꯥꯍꯟꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯏꯃꯥꯁꯦ. ꯏꯃꯥꯒꯤ ꯆꯤꯟꯁꯤꯗꯤꯕ ꯈꯨꯀꯟ ꯑꯃꯅꯤ. ꯅꯣꯏꯅ ꯍꯥꯏꯁꯦ ꯑꯩ ꯋꯥꯈꯜ ꯇꯥꯗꯦ ꯁꯤꯅꯤꯅꯦ. ꯐꯩ ꯐꯩ. ꯅꯣꯏꯅ ꯆꯤꯟ ꯀꯜꯂꯦ ꯁꯤꯅꯦꯕ ꯑꯩꯁꯦ. ꯃꯧꯁꯤꯅ ꯏꯪ ꯇꯞꯄꯦꯕ. ꯋꯥꯗꯣ ꯍꯥꯏꯔꯒ ꯇꯣꯝꯕꯤ ꯁꯥꯎꯅ ꯊꯣꯛꯈꯤ. ꯊꯧꯕ ꯃꯆꯤꯟꯗ มุꯔꯨꯝ มุꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ. ꯑꯩ ꯐꯥꯎꯕꯅ ꯑꯩꯈꯣꯏ ꯃꯥꯏ ꯃꯑꯣꯡꯁꯦ ꯑꯁꯨꯛ ꯌꯥꯝ ꯁꯥꯎꯅꯤꯡ. ꯂꯥꯏꯖꯅꯗꯤ ꯀꯃꯥꯏꯅ ꯇꯧꯔꯝꯒꯅꯤ? ꯈꯪꯗ꯭ꯔꯦꯗ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ. ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯅꯣꯡꯃꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯒꯦ ꯍꯥꯏꯕ ꯐꯪꯗꯦ. ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯆꯤꯟꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ. ꯑꯁꯨꯛ ꯌꯥꯝ ꯀꯟꯕꯁꯤꯕꯨ. ꯁꯣꯝꯗ ꯇꯣꯝꯕꯤꯗꯨ ꯂꯥꯏꯖꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯕ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯂꯛꯏ. ꯂꯥꯏꯖꯗ ꯇꯨꯝꯕꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯄꯣꯊꯥꯗꯨꯅ ꯂꯩꯕꯅꯤ. ꯇꯣꯝꯕꯤ ꯆꯪꯉꯛꯇꯨꯅ, ꯍꯩ, ꯅꯥꯁꯤꯟꯅꯕꯤ! ꯃꯅꯦꯝꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯂꯥꯏꯖ ꯃꯃꯤꯠ ꯄꯥꯡꯂꯛꯏ. ꯏꯃꯥ, ꯏꯃꯥ ꯀꯥꯏꯅ. ꯅꯪ ꯂꯥꯛꯄꯗꯒꯤ ꯏꯃꯨꯡ ꯑꯁꯤ ꯂꯣꯏꯔꯦꯗꯅ. ꯏꯆꯥ ꯅꯨꯄꯥ ꯑꯁꯤ ꯅꯪꯒꯤ ꯈꯨꯗꯣꯝꯕꯤꯗ ꯇꯣꯡꯗꯨꯅ ꯂꯩꯈ꯭ꯔꯦ. ꯃꯃꯥ ꯑꯩꯒꯤ ꯋꯥꯒꯁꯦ ꯑꯃꯠꯇ ꯇꯥꯕꯤꯕ ꯅꯠꯇꯦ. ꯏꯆꯥ ꯅꯨꯄꯥ ꯑꯁꯤꯗ ꯅꯠꯇꯦ, ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯨ ꯅꯪꯒꯤ ꯂꯥꯡꯗ ꯊꯨꯍꯟꯈ꯭ꯔꯦꯗꯅ. ꯅꯪꯗꯤ ꯄꯦꯜꯂꯝꯃꯅꯤ, ꯅꯨꯡꯉꯥꯏꯔꯝꯃꯅꯤꯌꯦ. ꯑꯗꯨꯒ ꯃꯃꯥ ꯑꯩꯕꯨꯅ ꯐꯠꯇꯕꯤ ꯇꯥꯍꯟꯕ. ꯂꯣꯏꯔꯦ, ꯏꯃꯨꯡꯁꯦ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ. ꯑꯁꯨꯝꯅ ꯍꯥꯟꯅ ꯇꯧꯔꯝꯕ ꯅꯠꯇꯦ. ꯏꯆꯥꯁꯨ ꯏꯋꯥꯁꯨ ꯑꯩꯒꯤ ꯋꯥ ꯂꯣꯏꯅ ꯇꯥꯔꯝꯃꯤꯕꯅꯤ. ꯏꯕꯦꯝꯃ ꯍꯩꯁꯤꯡꯕꯤ, ꯅꯪ ꯂꯥꯛꯄꯗꯒꯤ ꯂꯣꯏꯅ ꯂꯣꯏꯔꯦꯗꯅ. ꯏꯃꯥ, ꯌꯨꯝ ꯄꯥꯟꯒꯦꯅ ꯂꯥꯛꯏꯔꯣ ꯅꯠꯇ꯭ꯔꯒ ꯃꯤꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯒꯦꯅ ꯂꯥꯛꯏꯔꯣ? ꯑꯩꯈꯣꯏꯅ ꯃꯧ ꯑꯣꯏꯔꯛꯄ ꯃꯇꯝꯗꯗꯤ ꯑꯁꯨꯝꯅ ꯇꯧꯖꯔꯛꯇꯦ. ꯀꯩꯀꯥꯟꯗꯒꯦ? ꯑꯗꯨꯝꯅ ꯇꯧꯔꯒ ꯅꯪꯅ ꯏꯆꯥ ꯅꯨꯄꯥꯁꯤꯗ ꯄꯥꯎ ꯇꯝꯁꯤꯟꯗꯅ ꯃꯃꯥ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯃꯆꯤꯟ ꯀꯜꯂꯤ, ꯑꯗꯨ ꯇꯧꯋꯦꯅ ꯍꯥꯏꯔꯤꯅꯤꯁꯦ. ꯃꯁꯦ ꯃꯃꯥ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯔꯝꯕ ꯅꯠꯇꯦ. ꯅꯪ ꯂꯥꯛꯄꯗꯒꯤ ꯄꯨꯝꯅꯃꯛ ꯑꯣꯏꯍꯜꯂꯤꯕ, ꯈꯪꯉꯕ? ꯏꯃꯥ, ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯕ ꯃꯌꯥꯝꯗꯨꯕꯣ? ꯑꯩ ꯋꯥꯈꯜ ꯑꯝꯇ ꯇꯥꯗ꯭ꯔꯦ. ꯇꯥꯔꯣꯏꯌꯦ ꯅꯪꯗꯤ, ꯋꯥꯈꯜꯗꯨ ꯇꯥꯔꯣꯏꯌꯦ. ꯋꯥꯈꯜ ꯇꯥꯁꯤꯟꯅꯗꯕꯗꯤ ꯍꯩꯈ꯭ꯔꯕ. ꯏꯃꯥ, ꯏꯆꯥꯁꯦ ꯋꯥꯏ ꯈꯔ ꯁꯤꯠꯍꯟ, ꯀꯣꯟ ꯈꯔ ꯐꯦꯡꯍꯟ, ꯆꯥꯛ ꯈꯔ ꯊꯣꯡꯍꯟ, ꯂꯣꯏꯅ ꯂꯣꯏꯔꯦꯗꯅ. ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯆꯥꯁꯤꯒꯤ ꯐꯖꯐꯝ ꯂꯩꯔꯤꯕ꯭ꯔꯣ? ꯌꯣꯜꯂꯣ, ꯌꯣꯜꯂꯣ. ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯃꯧꯁꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯑꯃꯠꯇ ꯇꯧꯗꯦ, ꯈꯪꯉꯕ? ꯅꯪꯅ ꯈꯔ ꯍꯦꯟꯃꯟꯕꯅꯤ. ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯊꯧꯕ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ. ꯀꯩꯅꯣ ꯏꯃꯥ ꯇꯧꯏꯗꯨꯕꯣ? ꯍꯩ,
ꯑꯩꯅ ꯇꯧꯔꯤꯁꯦ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯃꯅꯦꯝ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯋꯥꯔꯛꯏꯕ ꯈꯪꯉꯕ? ꯋꯥꯔꯛꯍꯧꯗ꯭ꯔꯒꯗꯤ ꯏꯃꯨꯡ ꯑꯁꯦ ꯂꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯂꯥꯏꯖ ꯍꯟꯗꯛꯇꯤ ꯁꯥꯎꯅ ꯉꯥꯡꯂꯛꯏ꯫ ꯅꯆꯥ ꯅꯃꯧ ꯋꯥꯔꯛꯄꯕꯨ ꯑꯗꯨꯝꯅ ꯋꯥꯔꯛꯄ ꯍꯧꯅꯕ꯭ꯔꯣ? ꯑꯩꯁꯨ ꯑꯁꯨꯝꯅ ꯈꯪꯂꯛꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤ꯫ ꯊꯃꯣꯏꯗ ꯐꯨꯝꯗꯨꯅ ꯂꯩꯔꯛꯂꯤꯕꯁꯦ ꯉꯁꯤꯗꯤ ꯍꯥꯏꯕ ꯇꯥꯔꯦꯗꯅ꯫ ꯂꯥꯏꯖ, ꯃꯈꯣꯏ ꯇꯥꯃꯣ, ꯉꯁꯤꯗꯤ ꯑꯩꯕꯨ ꯈꯥꯝꯕꯤꯔꯛꯀꯅꯨ꯫ ꯍꯩꯃꯥ, ꯃꯁꯤꯗꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯑꯦꯅꯦꯍꯦ, ꯃꯆꯤꯟꯒ ꯈꯨꯝꯃꯗꯅ꯫ ꯏꯃꯥ, ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯏꯃꯥꯅ ꯉꯁꯤ ꯐꯥꯎꯕ ꯀꯔꯤ ꯑꯐꯕ ꯋꯥ ꯍꯥꯏꯕꯤꯈ꯭ꯔꯕꯒꯦ? ꯏꯃꯥꯅ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯑꯩ ꯑꯣꯏꯕꯒꯤꯁꯨ ꯈꯥꯡꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯝꯅ ꯅꯃꯧꯗꯕꯨ ꯀꯅꯥꯅ ꯇꯧꯕ ꯌꯥꯎꯅꯒꯦ? ꯅꯣꯡꯃꯗ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯐꯖꯕ ꯋꯥꯍꯩ ꯍꯥꯏꯕꯤꯕ꯭ꯔꯣ? ꯊꯤꯅ ꯊꯤꯅ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯇꯥꯏꯅꯕ ꯉꯥꯛꯇꯅꯤ꯫ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯕꯗ ꯀꯔꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯕꯒꯦ? ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯅꯤꯌꯣꯝ ꯀꯥꯏꯗꯅ ꯇꯧꯏ꯫ ꯃꯁꯤꯗ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯑꯁꯣꯏꯕ ꯊꯤꯅꯕ ꯑꯗꯨꯝ ꯍꯣꯠꯅꯕ ꯅꯠꯇ꯭ꯔꯣ? ꯊꯧꯕꯅ ꯂꯥꯏꯖꯗ ꯅꯆꯥꯅꯨꯄꯥꯕꯨꯅ ꯅꯨꯡꯁꯤꯕ, ꯃꯧ ꯑꯩꯕꯨꯅ ꯅꯨꯡꯁꯤꯗꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯂꯥꯛꯏꯁꯦ ꯏꯃꯥ ꯄꯨꯟꯁꯤꯒꯤꯅꯤ, ꯏꯅꯦꯝ ꯏꯀꯨ ꯏꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄꯅꯤ, ꯌꯨꯝ ꯊꯨꯒꯥꯏꯕ ꯂꯥꯛꯄ ꯅꯠꯇꯦ꯫ ꯅꯣꯡꯃꯇꯁꯨ ꯑꯩꯅ ꯌꯨꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯑꯣꯏꯅꯗꯨꯝ ꯌꯨꯝ ꯑꯁꯦ ꯀꯥꯏꯗꯅꯕ ꯏꯃꯥꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯁꯦ ꯇꯥꯁꯤꯟꯗꯨꯅ ꯈꯥꯡꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯂꯥꯏꯖ, ꯇꯣꯛꯑꯣꯃꯤ ꯅꯪꯕꯣ꯫ ꯑꯩꯈꯣꯏꯅ ꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯅ ꯏꯃꯥꯅ ꯁꯥꯎꯕ, ꯏꯃꯥꯗꯒꯤ ꯅꯆꯥꯅꯨꯄꯥ ꯃꯨꯟꯈ꯭ꯔꯦ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯑꯩꯅ ꯏꯃꯥꯒꯤ ꯃꯐꯝꯗꯒꯤ ꯅꯆꯥꯅꯨꯄꯥ ꯃꯨꯟꯈꯤꯕ ꯂꯩꯇꯦ꯫ ꯍꯧꯖꯤꯛꯁꯨ ꯏꯃꯥꯒꯤ ꯅꯆꯥꯅꯨꯄꯥꯁꯦ ꯏꯃꯥꯒꯤ ꯑꯗꯨꯝ ꯑꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯩꯈꯣꯏꯅ ꯌꯨꯝ ꯄꯥꯜꯂꯤꯁꯤꯕꯨ ꯃꯐꯝ ꯃꯇꯝ ꯆꯥꯔꯕ ꯀꯥꯟꯗꯅꯤ꯫ ꯃꯁꯤꯗ ꯏꯃꯥꯅ ꯁꯥꯎꯅꯤꯡꯉꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯏꯆꯥꯕꯨ ꯄꯣꯛꯂꯦ ꯍꯥꯏꯗꯨꯅ ꯁꯨꯝ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯕ ꯌꯥꯔꯣꯏ꯫ ꯑꯩꯁꯨ ꯃꯆꯥ ꯑꯃꯅꯤ, ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯅꯤ꯫ ꯏꯃꯥꯅ ꯈꯟꯕꯤꯔꯤꯕꯁꯤꯕꯨ ꯀꯩꯅꯣ? ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯆꯥ ꯄꯣꯛꯅꯔꯤꯕ ꯉꯥꯛꯇꯅꯤ, ꯃꯆꯥ ꯂꯩꯅꯔꯤꯕ ꯅꯨꯡꯁꯤꯅꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯏꯃꯥꯗꯧꯅꯗꯤ ꯇꯧꯗꯦ꯫ ꯃꯃꯧ ꯂꯥꯛꯄ ꯃꯇꯝꯗ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯁꯤꯜꯂꯤ꯫ ꯏꯃꯥ, ꯅꯨꯡꯁꯤꯅꯅ ꯂꯩꯕꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ? ꯇꯣꯝꯕꯤꯗꯨ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖꯅ ꯁꯥꯎꯅ ꯑꯗꯨꯝ, ꯏꯄꯨꯔꯣꯏꯕꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ? ꯅꯣꯡꯃ ꯏꯃꯥꯅ ꯅꯃꯧ ꯑꯩꯕꯨ ꯅꯆꯥꯅꯨꯄꯤꯅꯤ ꯈꯟꯅ ꯌꯦꯡꯁꯤꯟꯕꯤꯕ ꯌꯥꯎꯔꯕꯣ? ꯑꯁꯨꯛ ꯀꯟꯅ ꯅꯥꯔꯕꯁꯤ ꯐꯥꯎꯕꯗ ꯅꯥꯁꯤꯟꯅꯕꯅꯤ ꯍꯥꯏꯕ ꯉꯝꯃꯤ꯫ ꯏꯄꯨꯔꯣꯏꯕꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗ ꯅꯨꯄꯤꯅ ꯉꯝꯕ ꯆꯤꯡꯗꯦ꯫ ꯏꯃꯥ, ꯃꯁꯤꯗꯤ ꯑꯉꯝ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯕꯅꯤ꯫ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯀꯟꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯔꯤꯗꯨꯕꯣ? ꯊꯧꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, ꯂꯥꯏꯖ, ꯇꯣꯛꯑꯁꯦ꯫ ꯂꯥꯏꯖꯅ, ꯏꯃꯥꯅ ꯅꯃꯧꯕꯨ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩꯁꯨ ꯆꯠꯆꯈ꯭ꯔꯒꯦ꯫ ꯏꯃꯥꯅ ꯄꯦꯟꯒꯗꯕ ꯑꯣꯏꯔꯗꯤ ꯏꯃꯥꯒꯤ ꯃꯁꯤꯒꯤ ꯃꯑꯣꯡꯁꯤꯗꯤꯅꯦ ꯇꯨꯡ ꯀꯣꯏꯅ ꯂꯩꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ꯫ ꯀꯩꯅꯣ ꯂꯥꯏꯖꯅ ꯉꯥꯡꯉꯤꯗꯨꯕꯣ? ꯇꯥꯃꯣ, ꯑꯩ ꯃꯁꯤꯒꯤ ꯃꯑꯣꯡꯁꯤꯗꯤ ꯈꯥꯡꯕ ꯌꯥꯝ ꯋꯥꯔꯦ꯫ ꯅꯥꯇꯣꯝꯇ ꯆꯠꯄ ꯌꯥꯔꯣꯏ, ꯆꯠꯂꯕꯁꯨ ꯑꯩꯅ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯀꯅꯤ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯥꯒꯤ ꯃꯑꯣꯡꯁꯦ ꯌꯥꯝꯅ ꯁꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯏꯃꯥꯒꯤ ꯃꯑꯣꯡꯁꯤꯅ ꯍꯣꯡꯗꯣꯛꯄ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩꯁꯨ ꯌꯥꯎꯅ ꯆꯠꯈ꯭ꯔꯒꯦ꯫ ꯑꯩꯗꯤ ꯅꯃꯧ ꯅꯨꯄꯤꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏ꯫ ꯍꯣꯏ, ꯃꯔꯝ ꯆꯥꯔꯕꯗꯤ ꯀꯥꯏꯅꯕ ꯉꯝꯒꯅꯤ, ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯅꯃꯧ ꯅꯨꯄꯤꯅ ꯑꯔꯥꯟꯕ ꯐꯠꯇꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯗꯦ꯫ ꯑꯩꯈꯣꯏꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯒꯤ ꯃꯆꯥꯁꯦ ꯃꯔꯥꯏꯕꯛ ꯊꯤꯕꯤ ꯑꯣꯏꯍꯟꯕꯗꯤ ꯅꯆꯥꯅ ꯄꯥꯝꯖꯗꯦ ꯏꯃꯥ꯫ ꯃꯃꯥ ꯇꯣꯝꯕꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯂꯝꯗꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯔꯛꯏ꯫ ꯃꯄꯨꯔꯣꯏꯕ ꯇꯣꯝꯕꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯇꯣꯝꯕꯁꯨ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ꯫ ꯌꯦꯡꯉꯣꯏ ꯇꯣꯝꯕꯤ, ꯅꯪ ꯍꯧꯖꯤꯛ ꯋꯥꯈꯜꯗꯣ ꯏꯪꯅ ꯑꯝꯇ ꯈꯜꯂꯣ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯏꯃꯧꯁꯤꯅ ꯋꯥ ꯉꯥꯡꯗꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯉꯥꯡꯂꯦ꯫ ꯅꯪꯅ ꯆꯨꯝꯂꯒꯕꯨ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯃꯤꯆꯪ ꯀꯔꯤꯒꯤ ꯆꯪꯂꯣꯏꯗꯧꯔꯤꯕꯅꯣ? ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯌꯥꯝꯅ ꯁꯣꯏꯅꯦ ꯇꯣꯝꯕꯤ꯫ ꯏꯃꯧ ꯑꯁꯦ ꯀꯔꯤꯃꯠꯇ ꯂꯥꯟꯗꯦꯅꯦꯍꯦ꯫ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯗꯤ ꯂꯥꯟꯗꯕ ꯃꯤꯗꯨꯒꯤ ꯂꯦꯞꯐꯝ ꯊꯣꯛꯄꯅꯤ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯤꯁꯤꯕꯣ? ꯌꯦꯡꯉꯣꯏ, ꯑꯩꯗꯤ ꯏꯆꯥꯒ ꯏꯃꯧꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏꯀꯣ꯫ ꯃꯈꯣꯏ ꯕꯥꯕꯥ, ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯅꯪꯉꯣꯟꯗ? ꯇꯣꯝꯕꯤ ꯇꯨꯃꯤꯟ ꯂꯩ꯫ ꯅꯆꯥꯅꯨꯄꯥꯁꯦ ꯃꯥꯡꯈꯤꯕꯁꯨ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯤꯁꯤꯅꯤ꯫ ꯅꯪꯅ ꯅꯆꯥꯅꯨꯄꯥ ꯅꯨꯡꯁꯤꯕ ꯑꯗꯨꯒꯨꯝꯅ ꯑꯩꯅꯁꯨ ꯏꯆꯥꯅꯨꯄꯥꯁꯦ ꯅꯨꯡꯁꯤꯔꯤꯕꯅꯤ꯫ ꯌꯦꯡꯉꯣꯏ, ꯂꯥꯛꯂꯤꯕ ꯏꯃꯧ ꯑꯁꯦ ꯅꯆꯥꯅꯨꯄꯤꯒꯨꯝꯅ ꯅꯨꯡꯁꯤꯌꯨꯀꯣ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯌꯥꯔꯦ꯫ ꯏꯆꯥ ꯏꯃꯧꯅ ꯑꯩꯈꯣꯏꯕꯨ ꯁꯦꯕꯥ ꯇꯧꯕꯤꯒꯗꯧꯔꯤꯕꯅꯤ꯫ ꯅꯪꯅ ꯐꯠꯇꯦ ꯍꯥꯏꯅ ꯁꯥꯎꯔꯤꯕ ꯏꯃꯧ ꯑꯁꯦ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯕꯤꯅꯕ ꯂꯩꯔꯣꯏꯀꯣ꯫ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯏꯃꯧꯁꯨ ꯂꯥꯛꯑꯔꯣꯏ, ꯃꯁꯤ ꯈꯪꯅ ꯅꯪ ꯆꯠꯂꯣ꯫
ꯏꯃꯧ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯄ ꯃꯃꯥ ꯃꯄꯥꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯁꯦ ꯑꯩꯈꯣꯏꯅꯁꯨ ꯏꯃꯧꯕꯨ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯒꯨꯝꯅ ꯈꯟꯒꯗꯕꯅꯤꯅꯦ ꯇꯣꯝꯕꯤ ꯅꯪꯕꯣ꯫ ꯅꯪꯒꯤ ꯃꯑꯣꯡꯗꯣ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯒꯗꯤ ꯏꯃꯨꯡ ꯑꯁꯦ ꯁꯣꯏꯗꯅ ꯀꯥꯏꯔꯛꯀꯅꯤꯀꯣ, ꯃꯁꯦ ꯅꯪ ꯈꯪꯅ ꯆꯠꯂꯣ꯫ ꯇꯣꯝꯕꯤ ꯇꯞꯅ, ꯃꯈꯣꯏ ꯄꯥꯕ, ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯌꯥꯝ ꯁꯣꯏꯈ꯭ꯔ ꯃꯥꯜꯂꯦ꯫ ꯇꯣꯝꯕ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ, ꯑꯗꯨꯅꯤꯗꯅ ꯃꯃꯥ꯫ ꯃꯃꯥꯒ ꯃꯄꯥꯒꯅ ꯍꯥꯏꯅꯔꯤꯕꯗꯨ ꯇꯥꯔꯒ ꯊꯧꯕꯒ ꯂꯥꯏꯖꯒꯁꯨ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ꯫